ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯕꯤꯀꯥꯁ ꯏꯟꯗꯦꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯤꯡꯒꯤ ꯈꯣꯂꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯁꯤꯟꯅꯖꯔꯤ ꯁꯤꯡꯒꯤ ꯈꯣꯂꯥ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯕ ꯌꯥꯗꯈꯩ ꯀꯟꯅ ꯀꯞꯂꯤ ꯐꯃꯨꯡ ꯅꯥꯀꯜ ꯑꯗꯨꯗꯅ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯉꯩ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯁꯥꯃꯅ ꯏꯐꯥ ꯐꯥꯉꯩ ꯄꯇꯤꯃ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯈꯠꯂꯦ ꯍꯥꯏꯔꯒ ꯃꯊꯥꯗ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯟꯕꯤꯔꯒ ꯊꯦꯝꯂꯤ ꯐꯅ ꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯇꯣꯛꯑꯣ ꯌꯥꯗꯦꯝꯅꯦ ꯃꯁꯤꯕꯨ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯃꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯇꯨꯅ ꯀꯧꯗꯨꯅ ꯃꯪꯒ ꯂꯣꯏꯅꯃꯛ ꯆꯦꯟꯈ꯭ꯔꯦ ꯍꯣ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯔꯛꯑꯣ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯗꯨꯅ ꯀꯥꯟꯅꯔꯣꯏ ꯅꯆꯥꯁꯤ ꯀꯞꯄꯗ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯁꯤ ꯅꯆꯥ ꯅꯤꯄꯥꯁꯤ ꯑꯃꯨꯛꯇ ꯂꯧ ꯂꯥꯎ ꯃꯃꯥ ꯑꯩꯕꯨ ꯉꯥꯏꯍꯥꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯦ ꯀꯩꯗꯧꯔꯕꯒꯦ ꯊꯕꯛ ꯍꯥꯏꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯀꯔꯤ ꯑꯃꯠꯇ ꯁꯨꯕ ꯅꯠꯇꯦ ꯌꯨꯝꯗ ꯆꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤ ꯋꯥꯖꯗꯅꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯤꯕꯗꯨꯕꯣ ꯁꯤ ꯍꯧꯒꯠꯂꯣ ꯅꯆꯥꯁꯤ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨ ꯂꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃ ꯍꯦꯝꯕ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯀꯣꯛ ꯑꯗꯨ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯂꯧꯔꯒ ꯃꯃꯥꯏ ꯃꯄꯥꯗ ꯊꯥꯡꯖꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥ ꯑꯕꯨꯡꯉꯣ ꯀꯞꯄ ꯇꯣꯛꯎ ꯏꯆꯥ ꯏꯕꯨꯡꯉꯣ ꯊꯦꯝꯂꯤ ꯄꯇꯤꯃꯥ ꯅꯥꯀꯜꯗ ꯁꯨꯛꯇꯣꯛꯂꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ ꯃꯀꯣꯛ ꯄꯥꯏꯗꯅ ꯂꯩꯔꯤ ꯅꯤꯄꯤꯌꯥ ꯑꯉꯥꯡꯁꯦ ꯃꯁꯥꯁꯤ ꯃꯅꯤꯜ ꯈꯔ ꯂꯩꯅꯦ ꯂꯥꯏꯌꯣꯛꯇ ꯅꯣꯛꯄꯒ ꯌꯥꯎꯔꯕ ꯖꯥꯠꯂꯣ ꯃꯁꯤꯕꯣ ꯍꯣ ꯈꯪꯗꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯇꯧꯔꯤꯕꯅꯤ ꯉꯜꯂꯤꯉꯩꯗ ꯑꯃꯥꯏꯕ ꯑꯃꯇ ꯀꯧꯕꯤꯔꯨꯁꯣ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯖꯕꯅꯤ ꯆꯕꯥꯟ ꯊꯥꯗꯣꯛꯁꯤ ꯍꯥꯏꯗꯅ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯁꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯁꯤ ꯅꯣꯡ ꯉꯥꯜꯂꯒꯅꯦ ꯀꯔꯤꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯅꯕ ꯑꯃ ꯍꯥꯏꯔꯦ ꯅꯤꯄꯥ ꯅꯪꯅꯀꯣ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯩ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯀꯔꯤꯃꯠꯇꯁꯨ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯑꯩꯅ ꯇꯦꯛ ꯏꯪꯈꯣꯜꯁꯤꯗ ꯏꯟꯁꯥꯡ ꯊꯥꯔꯤ ꯍꯥꯏꯔꯒ ꯌꯣꯟꯕ ꯁꯦꯟꯐꯝꯗꯨꯅꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯌꯥꯗꯣꯏꯅꯣ ꯃꯃꯥ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯊꯕꯛ ꯁꯨꯐꯝ ꯂꯩꯔꯒꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯂꯩꯒꯗ꯭ꯔꯣ ꯍꯣ ꯅꯨꯄꯥꯅꯤ ꯊꯕꯛꯇꯨꯗꯤꯅꯦ ꯐꯣꯏꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯉꯝꯅꯕ ꯊꯤꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯌꯥꯒꯗ꯭ꯔꯣ ꯅꯆꯥꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯃꯇꯝ ꯌꯧꯁꯜꯂꯛꯑꯅꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯃꯥꯏꯒ ꯇꯝꯍꯟꯗꯧ ꯋꯥꯠꯂꯤꯅꯦ ꯅꯨꯄꯤ ꯅꯪꯕ ꯄꯨꯡꯁꯦ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯇꯨꯝꯅꯕ ꯇꯧ ꯃꯇꯝꯁꯦ ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯒꯅꯤ ꯑꯩꯅ ꯃꯔꯣꯝ ꯑꯃ ꯇꯨꯝꯅꯤꯡꯕꯅꯦ ꯑꯉꯥꯡꯁꯤꯅꯦ ꯑꯩ ꯊꯦꯝꯃꯒ ꯐꯖꯅ ꯁꯨꯝꯂꯒꯦ ꯇꯨꯝꯃꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯔ ꯁꯥꯎꯅ ꯈꯔ ꯉꯥꯡꯅ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯋꯥꯡꯒꯤ ꯇꯥ ꯁ꯭ꯌꯥꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯍꯦꯝꯕ ꯇꯥꯗ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯀꯥꯈꯠꯄꯤꯔꯛꯎꯗꯅ ꯁꯤ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯌꯨ ꯇꯥꯗ ꯅꯪꯅ ꯑꯉꯥꯡ ꯁꯦꯟꯅ ꯂꯩꯔꯕ꯭ꯔꯣ ꯅꯣꯏ ꯂꯣꯏꯅꯕꯤꯗꯤ ꯕꯦꯝꯃꯗꯤ ꯂꯩꯇꯕ꯭ꯔꯥꯅꯦ ꯂꯩꯗ ꯇꯥꯗ ꯑꯉꯥꯡꯁꯦ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯇꯥꯗꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯕꯨ ꯅꯠꯇꯦꯅꯦ ꯇꯥꯗ ꯊꯕꯛꯀ ꯂꯩꯔꯕ꯭ꯔꯣ ꯑꯩꯗꯤ ꯑꯁꯣꯝꯗ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦ ꯊꯕꯛ ꯁꯨꯡꯆꯠ ꯆꯠꯇ ꯊꯕꯛ ꯊꯤꯔꯤ ꯈꯣꯠꯇꯦꯅ ꯑꯗꯨꯒꯤ ꯄꯥꯎꯅꯤꯅꯦ ꯍꯥꯏꯕ ꯂꯥꯛꯏꯁꯦ ꯍꯟꯗꯛꯇꯤꯅꯦ ꯁꯦꯜꯁꯨ ꯍꯥꯟꯅ ꯁꯥꯔꯤꯕꯗꯨꯗꯒꯤ ꯌꯥꯝ ꯍꯦꯟꯀꯠꯅ ꯁꯥꯒꯗꯕ ꯊꯕꯛꯅꯤꯅꯦ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯃꯐꯝꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯕ ꯊꯕꯛꯄꯨ ꯀꯔꯤ ꯊꯕꯛ ꯑꯣꯏꯅꯤꯒꯤꯕꯉꯣ ꯍꯣꯔꯥꯏ ꯈꯥꯏꯕꯅꯤꯗꯅ ꯃꯐꯝꯗꯨꯕꯨ ꯇꯥꯗ ꯃꯐꯝꯗꯣ ꯎꯌꯨꯡꯕꯤ ꯆꯤꯡ ꯃꯅꯨꯡꯗꯅꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯎꯌꯨꯡꯕꯤ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ ꯑꯋꯥꯡ ꯈꯨꯜꯂꯣꯝꯗꯔꯅꯦ ꯑꯗꯣꯝꯗ ꯑꯣꯏꯔꯝꯒꯗꯧꯁꯨ ꯃꯥꯜꯂꯤ ꯑꯩꯁꯨ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤꯅꯦ ꯆꯠꯂꯒ ꯈꯪꯒꯅꯤ ꯅꯪꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯀꯥꯏꯗꯩ ꯇꯥꯗ ꯑꯩꯗꯤ ꯊꯕꯛ ꯉꯥꯏ ꯂꯩꯔꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯇꯥꯗꯅ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯔꯨꯔꯕꯅꯤꯅꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯇꯥꯗ ꯑꯩꯈꯣꯏ ꯃꯤ ꯀꯌꯥꯗꯤ ꯆꯠꯄ ꯇꯥꯔꯦ ꯃꯤꯗꯤ ꯌꯥꯝꯃꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯔꯇꯟꯅꯦ ꯑꯩꯈꯣꯏ 3 ꯈꯛꯇꯅꯤ ꯆꯠꯀꯗꯧꯔꯤꯕ
Horai Kaibadabu, Mimiam Selaka Yoduino. Makana no Nina Puraklaga, Matakta Ainapu, Amuk Sinaba Haibaduni. Kayam Kaidori Netada. Panam Yami. Kebi Lishing Hele Hybrokaino, Adugidi, Haying Setlagana, Tang Taba Makanglaragani. Mafam dubu, Yumbi Haibatada. Ho, Adudina, Tabakshan and Nabagi Paudo. I Lorak Lage, Aduna on the Hirageko. Pandi Pantado Mandre, Makoishu, Nahan Makai meet in a Labazaida. Adu Mapamduna, Kayorobano Kandi, Anna Lapshanki Bagira, Mi Pandramale. Adudane, I call it Tabakshan like Tabasida, I ki Taubi Molane, Pau Hirakpan. Chaluki Geko, Aduga Marondo Hiraki, I, Masino, Nishida di Cado, Pibam Nilarise, Napinaro of the Yomsen and Tamuko. Hoitada, Yamno Maitada. Shamsu, how could like a chatki? Himba, my tongue of the Domon look like a pumlagly hori. No missing Yasang Lapanumida, I don't give a tam. Maki Loinibi Patima, Sak Tongna Tongna, Manaka do the Himba, Angang do Pumley, Hidega Pumley. Patimana Nipa, Tasham na Hiramli Batabuk to Boo, Tashing Madu Oidori Brana. Yung bihayri ba mapamdo ay na nahanway angang oiring ay dagataki badadi. Natayam na sada ba mapam ni kay di hay na banini. Laiti na marola makalle haybra kay no. Nathoda ni pinang na marola ma. Asuk ko'y na singnong manung databag syurak ni ba ibo. Laitin mapam kan ba haybra si di singnong manung bo oira badi. Adumak laitin marang kay raga da banini. Ko'y na mising na singaloy. Sanam tilaw hay di singyang ang sing badi ishaga de loy na raga di lay batabani. Karisu Kalunuga Dadudia, Ayadugidina, Ta Shamsi, Kangmanin lighting Maram de Carado, Amaibanati Hajabagiwanina, Magaloina Ravadina, Adugi Kiningai Lati, Aisu, Mamangai Matamdagi Hauna, Lighting Sikayaki Davane. Adavanipa Mafamadudi, Yamna Lapi Haibani, Nahan Makai Subadagi Adunati in a lapani, Shankrabadi, Banga Toga Pasiaro. Adudi ay yung sida ang siga ay ko'y nikakli hawadusu no ay di. Imado, kauragalay minaramge. Hoy ni, adubudi mahusha imasyo dumag hanggang natin lairi ba tunin umanda. Tabag siya tiroidra haidano. Adugane, karigumba tabayin kanga mamalaklabas yun niya. Isenu pa aduda karahayo. Adum maray na paigak pay na sintok sinsin tawraklagani. Astaw budi masyo ko'y yasida lainingi. Laigida haidano natin lairi ba nina. Imado na yada badagi ada lairi badani. Hoida, adugi di karisu kandida. Imasu may laklaga nahaklagtri pauti laijaseno. Sana batak na basiyang sak haire moy na loy na pujeraga lakla daw ni. Ay gitoy na suaway pa lairaro edo oira badi. Pare nipi. Handaki se senjadi oiroi senjao oidori bani. Da siyam na haira maduso. Se sak tuloy salo sana batoksi. Sumna hainaraba matungda sak tuklaga makoy matay manaw ngay na komlendungan tando na lay. Ahingi matamdi kangawdan oy silaki. Himba krok na kong natumlingay da ma komlen manglan sa makak mangun. Gusto mo sit mo ba nupa makak na. Makutta tang kurgiya mapayra na. Kuday makak amasit purit siyagayba moja purit amalilihairaga. Makuktasu kuday matik amakukishil. Karatong taktaw ba songlap siya taw mafamadu da family hairaga manguna muna yang nagalay ba doon. Maduo ba da hima masyado tarak ni pagumtaw. Kanano siba? Kuday doon ay nalay ba sina? Hoy! Kanado nang niying ibo po. Kanado nun hey. Sumna hiring ay pamlaman ipado fuk hawalaw dong chen sila kima naman aktam na tang kuriya do manguntam na hayraki. Tang na mamikup tahim ba mang faw na rin. Fuk hawali. Ning siya mapihol. Ish, mang nida na. Ay di tang na niyalak laboy ninda ning lorida na. Makumang hay ba to ni. Kaya hado nung ay na tumliban na mamasa siyong ni. Tabok to sumasay hay ba dia. Hayeng sak nuklaba matungda sa lasida na hay. Nangayre. Mang nagamang umay daw na iba. Amok tong singki kadra ni.
ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯄꯨꯡꯗꯤ ꯑꯃ ꯇꯥꯕꯗ ꯉꯥꯏꯔꯤꯗꯅ. ꯉꯥꯏꯍꯥꯛ ꯇꯨꯝꯗ꯭ꯔꯕꯗꯤ ꯍꯌꯦꯡꯁꯨ ꯂꯝꯁꯥꯡ ꯆꯠꯀꯗꯧꯔꯤ. ꯋꯥꯕꯅ ꯂꯣꯏꯔꯅꯤ ꯕꯁ ꯇꯣꯡꯅꯕ ꯍꯣꯠꯅꯕꯗ. ꯇꯨꯝꯒꯦ. ꯁꯨꯝꯅ ꯍꯦꯝꯕ ꯅꯝꯐꯨꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ. ꯁꯨꯝꯅ ꯃꯇꯝꯗꯤ ꯖꯔ ꯖꯔ ꯈꯪꯍꯧꯗꯅ ꯍꯧꯖꯤꯜꯂꯛꯈꯤ. ꯃꯊꯪꯒꯤ ꯃꯈꯣꯏ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯔꯕ ꯃꯇꯝꯅꯤ. ꯁ꯭ꯌꯥꯝ ꯑꯃꯗꯤ ꯔꯇꯟꯁꯨ ꯊꯣꯛꯅꯔꯛꯂꯤ. ꯍꯦꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ "ꯏꯃꯥꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯅꯤ ꯅꯨꯄꯤ?" "ꯂꯥꯛꯑꯅꯤꯌꯦ. ꯉꯁꯥꯏ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤ. ꯇꯥꯟ ꯆꯥꯔꯕꯗꯤ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯪꯉꯛꯑꯃꯅꯤ." ꯑꯩꯅ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯃꯥꯗꯨꯁꯨ ꯌꯧꯁꯤꯟꯕꯤꯔꯛꯂꯒꯗꯤ ꯐꯗꯕꯅꯤ. "ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯎꯄꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯕꯣ? ꯃꯥꯁꯨ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯟꯗꯛꯀꯤꯁꯤꯕꯣ?" "ꯃꯥꯅꯅꯦ ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯂꯥꯛꯀꯦꯗꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯤ ꯃꯔꯣꯜꯒ ꯄꯨꯔꯒ. ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕ ꯖꯥꯠꯅꯤꯗ. ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯂꯩꯅꯤꯡꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯅꯤ." "ꯐꯔꯦ ꯐꯔꯦ. ꯍꯥꯏꯗꯧꯅ ꯏꯃꯥꯁꯨ ꯑꯥꯗ ꯆꯪꯉꯦꯅꯦ. ꯑꯁ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥ ꯆꯪꯉꯛꯄꯁꯨ ꯃꯄꯥ ꯆꯥꯔꯦ ꯅꯨꯄꯤ. ꯑꯩ ꯊꯣꯛꯅꯕ ꯇꯧꯒꯦ." "ꯏꯃꯥ ꯍꯣꯏꯒꯤ ꯇꯨꯡꯂꯣꯝꯗ ꯇꯥ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯇꯥꯃꯣ ꯔꯇꯟ ꯍꯣꯏꯁꯨ ꯂꯩꯔꯦꯅ ꯁꯤꯗꯤ. ꯁꯦ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯅꯨꯄꯤ." "ꯂꯥꯛꯑꯦ ꯇꯥ ꯁ꯭ꯌꯥꯝ. ꯂꯥꯛꯑꯦ. ꯏꯃꯥ ꯑꯩ ꯊꯣꯛꯂꯨꯈꯤꯒꯦ. ꯏꯃꯥ ꯍꯣꯏ ꯏꯔꯦꯟꯖꯅ ꯂꯩꯕꯤꯔꯝꯃꯨꯀꯣ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯌꯨ. ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧꯒ ꯈꯣꯏꯔꯝꯂꯕ꯭ꯔꯣ?" "ꯈꯨꯔꯨꯝꯃꯤ ꯏꯃꯥ. ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯒ ꯊꯣꯔꯛꯂꯤꯕꯅꯤ." "ꯐꯔꯦ. ꯆꯠꯂꯣ." ꯑꯁꯨꯝꯅ ꯔꯇꯟ, ꯁ꯭ꯌꯥꯝ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯅ ꯁꯥꯡꯈ꯭ꯔꯕ ꯎꯌꯨꯡꯁꯤꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯈꯪꯍꯧꯗꯅ ꯈꯣꯛꯅ ꯇꯨꯝꯂꯝꯕꯗꯒꯤ ꯕꯁ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ. ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯤ. "ꯏꯕꯨꯡꯉꯣ, ꯍꯦꯝꯕ, ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ?" ꯁ꯭ꯌꯥꯝꯅꯅꯤ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯂꯤꯕꯗꯣ. ꯍꯦꯝꯕꯗꯤ ꯕꯁ ꯑꯗꯨꯗ ꯇꯨꯝꯊꯔꯨꯔꯕꯣꯏ ꯈꯔꯒ ꯇꯨꯝꯒꯟꯕꯒ ꯑꯣꯏꯕꯅꯤ. "ꯃꯐꯝ ꯌꯧꯔꯦꯅꯦ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯍꯧꯒꯠꯂꯨ. ꯔꯇꯟ, ꯃꯁꯨ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯤ. ꯍꯧꯒꯠꯂꯨꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ." "ꯕꯁꯀꯤ ꯚꯔꯥꯁꯦ ꯑꯩ ꯇꯧꯔꯝꯃꯒꯦ. ꯍꯣꯔꯦꯟ ꯑꯥꯗ ꯀꯛꯁꯟꯅꯔꯕꯁꯨ ꯀꯛꯁꯟꯅꯁꯤ ꯌꯥꯏꯗꯅꯀꯣ?" "ꯍꯣꯏ ꯌꯥꯏꯌꯦ." ꯕꯁꯇꯨꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯈꯨꯜ ꯃꯆꯥ ꯑꯃꯅꯤ ꯂꯩꯔꯝꯂꯤꯕꯗ. ꯌꯨꯝ 50-100 ꯈꯛꯇꯅꯤ ꯇꯥꯔꯤ. "ꯑꯁꯤꯗꯔꯅꯦ ꯎꯌꯨꯡꯁꯤꯡ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ, ꯈꯨꯜꯁꯤꯗꯒꯤ ꯃꯅꯨꯡ ꯍꯟꯖꯟꯅ ꯆꯪꯒꯗꯣꯔꯤꯕꯅꯤ. ꯈꯨꯜꯁꯤꯒꯤ ꯎꯅꯦ ꯑꯩꯈꯣꯏꯅ ꯈꯥꯏꯕ ꯆꯠꯀꯗꯣꯔꯤꯕꯁꯦ. ꯂꯥꯛꯑꯣ. ꯑꯥꯗ ꯂꯦꯞꯄꯒ ꯂꯩꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ." ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯌꯧꯔꯔꯦ. ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯗꯨꯅ ꯃꯈꯣꯏꯗ ꯁꯦꯜ ꯀꯌꯥ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯁꯨ ꯈꯔ ꯄꯤꯔꯤ. "ꯇꯥ ꯁ꯭ꯌꯥꯝ, ꯇꯥꯃꯣ ꯔꯇꯟ, ꯁꯦꯜꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯑꯦꯗꯚꯥꯟꯁꯁꯤ ꯍꯥꯟꯅ ꯌꯧꯍꯜꯂꯝꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤ ꯌꯧꯔꯦ. ꯁꯤꯡꯅꯨꯡ ꯆꯪꯕꯗ ꯁꯦꯜꯁꯤꯡꯁꯨ ꯑꯃꯨꯛ ꯄꯨꯁꯜꯂ ꯆꯪꯗꯣꯔꯤꯕ꯭ꯔꯣ ꯇꯧꯏꯁꯤꯕꯣ?" "ꯁ꯭ꯌꯥꯝꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ. ꯁꯦ, ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯥꯖꯗꯕꯗꯨꯅ ꯑꯃꯅꯤ. ꯃꯈꯣꯏꯒꯤ ꯑꯁꯤꯗꯅꯦ ꯌꯨꯝ ꯐꯥꯎꯕ ꯁꯦꯜꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯤꯟꯕꯤꯔꯨꯁꯨ ꯍꯥꯏꯔꯕꯁꯨ ꯊꯤꯟꯕꯤꯒꯅꯤ." ꯍꯦꯝꯕꯅ "ꯍꯦꯔꯥ, ꯃꯗꯨ ꯍꯧꯅꯗꯦꯗ ꯇꯥꯗ. ꯑꯩꯈꯣꯏ ꯆꯪꯂꯕꯁꯨ ꯆꯪꯂꯁꯤ ꯑꯗꯨꯃꯛ ꯁꯦꯜꯁꯦ ꯄꯨꯁꯜꯂꯁꯤ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ." "ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ. ꯅꯠꯇ꯭ꯔꯒꯅ ꯅꯪ ꯌꯨꯝꯗ ꯍꯜꯂꯒ ꯁꯦꯜꯁꯤꯡꯁꯤ ꯄꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯗ. ꯂꯥꯛꯄꯒ ꯑꯃꯨꯛ ꯆꯠꯄꯗꯨꯁꯨ ꯚꯔꯥꯗꯗ ꯌꯥꯝꯂꯒꯅꯤ. ꯑꯗꯨꯅꯤ, ꯃꯐꯝ ꯆꯥꯅ ꯁꯦꯜꯗꯣ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯦ. ꯍꯌꯦꯡ ꯊꯣꯛꯂꯛꯄꯗ ꯄꯨꯂꯞ ꯁꯦꯟꯌꯥꯝ ꯑꯃ ꯈꯨꯠꯇ ꯂꯥꯛ 1 ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨꯅ ꯐꯔꯣꯏꯗ꯭ꯔꯅꯦ? ꯋꯥꯔꯤꯗꯤ ꯇꯥꯗ ꯅꯪꯁꯨ." ꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30 ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯐꯝ ꯑꯁꯤꯒꯤ ꯎ ꯈꯥꯏꯒꯗꯧꯔꯤꯕ ꯃꯄꯨ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯤꯖ ꯄꯤꯊꯛ ꯀꯌꯥ ꯇꯧꯔꯒ ꯒꯥꯔꯤ ꯁꯛꯇꯤꯃꯥꯟ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯂꯞ ꯍꯥꯞꯂꯦ ꯍꯥꯏꯔꯒ ꯎ ꯈꯥꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯤꯟꯕ ꯂꯥꯛꯂꯦ. ꯁ꯭ꯌꯥꯝꯅꯗꯤ ꯍꯥꯏꯖꯕꯅꯤ ꯉꯁꯤ ꯑꯁꯤꯃꯁꯤꯗ ꯄꯣꯊꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯔꯇꯟꯒꯤ ꯍꯦꯝꯕꯅ ꯌꯥꯗꯕꯗꯒꯤ ꯃꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯍꯩꯅꯗꯧ ꯃꯥꯟꯗꯦ, ꯊꯕꯛ ꯁꯨꯐꯝꯗꯨꯗ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯕꯨ ꯁꯛꯇꯤꯃꯥꯟ ꯑꯗꯨꯗ ꯊꯤꯟꯕ ꯂꯥꯛꯍꯜꯂꯤꯕꯅꯤ.
ꯐꯅꯌꯥꯝ ꯃꯅꯨꯡ ꯍꯟꯖꯜꯂꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯉꯤ ꯂꯕꯨꯛ ꯂꯝꯍꯥꯡ ꯀꯌꯥꯅꯤ ꯐꯥꯎꯗꯨꯅ ꯁꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯥꯅꯃꯛꯀꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯂꯔꯕꯣꯏ ꯇ꯭ꯔꯣꯠ ꯇ꯭ꯔꯣꯠ ꯍꯥꯏꯗꯅ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟꯗꯣ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯩ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯦꯅꯦ ꯃꯤꯠ ꯁꯤꯡꯉꯣꯅꯦ ꯅꯣꯏꯕꯣ ꯃꯃꯤꯠ ꯐꯠꯄ ꯁꯤꯡꯉꯤ ꯍꯥ ꯁꯨꯐꯝ ꯌꯧꯔꯕ꯭ꯔꯅꯦ ꯕꯨꯡꯂꯣꯟ ꯑꯧ ꯌꯧꯔꯦ ꯇꯨ ꯑꯥꯗꯒꯤ ꯁꯤꯗ ꯆꯠꯂꯒꯅꯦ ꯁꯤꯡꯁꯦꯞꯇ ꯁꯥꯔꯒ ꯂꯩꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯒꯗꯧꯅꯦ ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯐꯦꯠ ꯊꯤꯟꯖꯟꯕꯤꯔꯝꯃꯨꯗꯅ ꯑꯩꯕꯨ ꯆꯪꯈꯤꯗ꯭ꯔꯅꯦ ꯇꯟꯗꯤ ꯇꯜꯂꯤꯗ ꯏꯊꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯧꯗꯣ ꯕꯨꯡꯂꯣꯟ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯦꯛꯃꯤꯟꯅꯈ꯭ꯔꯁꯤ ꯀꯩꯅꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯍꯜꯂꯣ ꯅꯊꯟꯇ ꯂꯝꯁꯥꯡꯁꯦ ꯁꯦꯠꯄꯗꯁꯨ ꯅꯪ ꯋꯥꯔꯅꯤ ꯏꯁ ꯀꯗꯥꯏꯗꯩ ꯑꯩ ꯁꯤꯗ ꯂꯦꯛꯄꯗꯤ ꯑꯩ ꯁꯤꯕ ꯇꯥꯕꯅꯤ ꯑꯩ ꯀꯤ ꯑꯁꯤꯗ ꯂꯦꯛꯄꯩ ꯃꯍꯨꯠ ꯂꯝꯁꯥꯡꯁꯦ ꯏꯇꯟꯇ ꯒꯥꯔꯤ ꯊꯧ ꯇꯨꯅ ꯆꯠꯈꯤꯒꯦ ꯅꯥꯕ ꯅꯔꯣꯅꯦꯅ ꯈꯣꯏꯔꯤꯕꯅꯦꯅ ꯅꯤꯌꯣꯝ ꯆꯨꯝꯅꯁꯨ ꯈꯣꯏꯗꯦ ꯈꯣꯏꯖꯅꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯐꯧꯇꯪ ꯅꯪ ꯊꯤꯟꯖꯜꯂꯝꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯆꯈ꯭ꯔꯣꯀꯣ ꯑꯩꯈꯣꯏꯅ ꯑꯔꯥꯞꯄꯗꯒꯤ ꯇꯣꯔꯆꯁꯦ ꯀꯥꯞꯄꯛꯀꯦ ꯅꯪ ꯑꯁꯨꯝ ꯒꯥꯔꯤꯁꯤꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯦꯟꯈ꯭ꯔꯣ 이씨, 아이, 기더우리다. 야로야로 봉론, 짱실로. shum나, 봉론나 하이리바, 싱미누파 아시가. 히엠바, 라탄 시암, 마코이 마리 뿔랍나, 샹미나락람. 칭아도 ngam미, 쑥바수 야마 수이. 마시 마치다, 오얀 기박이 우팜 가야 슐레이. 아, 봉론. 시드기 우얀 기박이 가야 시디, 까롬도 탐냐. 나티니 mafam sida u khaibagi muhutta gari saubu sida nakhoi khul tamna chingthorak le hairaga ada khaibana kaidoba singnung sida dum khaidori sina adudi khangde tada aikhoi gi mahajona tawbani u se sida dum khaihanningi ai mamang da su khaiba kayam hawrurabani u khaibam da u singse loina singshalaga thammani sum kari singase shuktak shutaw yamna kanna shukibadi nati sangpham kapham lambidi shaun iko kokna sitna na lairi sum khoina karakpan singshep to yor mafam asi yawbada himagi masadi ye na dabamadi phaw se asidani ni ko khoina laidori si haidana khalubada amuksu ningsing mangsing na bogom taw 시 오이라디 야라니고 아이 한크라게 그리노 마시기 니파시나 아두기 없는 한일리바 시보 오 한크라 아두디 아이 거의 도시 까보르고 오 아이 시엔 크라게 팟 라우는 레이 톡라가 봉론 파우 당의 시엔 기름 떠올시 예머니 하우마 사무에 내가 시암 기리 시부카이노 싱만시다 아이 거의 디 거리 수기디 여라탄나 가라 빵드바 미슈마리 몽시오니 아시카야 투나 싱그리면 앙음바 싱시다 온토프니야 스와이다무 읍셀라 따르드나고 까나디 따시암 헤바 콜라시슈 바제나닝 티제나부 샤르가 레리네 파나나나부 샤리 스와이디기 이 헥타막 야라가 마코이디야 와나 sap라가 심라부 자니 마탁시슈 셰랑고 거요 이요 가요 얌나 꿉리 알아 짱시 상탑 마사오이나 사리바 콜라두다 쌍오이 오바다 하나미 라이나람바기 모옹다 포체이 가야마로 마슐레이 통나 탁나바 후캄 띵꽃 아마디 자푸 위한 슐레이 부금토 마코이 홈도 옌레이 하나부 파레드나 시디 하이든 히엠마나 다시암 시부 미시 뽕쿠이 꾸이 드링아이 마망다 라이라무금 타우드라니 호이네 나도 파라드로 aduga karigino ese kanadi si hemba hausik wari sanaraga laibagi matam nati lamsang lakpagi ne wabadu loiri oi karino khoigi purakliba pisingse mafam aswai se phajana sentok sitokna tawraga tharga tumna na batawsi wai ka su sitna na tairam line khola ani dana punglai marai basunati haying dine wai taibagi muhutta aswai digine I khara phale haraga nungsada phawgadabani 이 신도 강라가네
ꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯒꯗꯕꯅꯤꯀꯣ ꯌꯥꯝꯅ ꯏꯪꯁꯨ ꯏꯪꯒꯅꯤ ꯆꯤꯡꯗꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯀꯌꯥꯁꯨ ꯁꯤꯠꯂꯤꯕꯅꯤ ꯑꯗꯨ ꯊꯥꯔꯕꯗꯤ ꯃꯊꯛ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯊꯥꯔꯒ ꯇꯨꯝꯕ ꯌꯥꯅꯤꯗꯅ ꯔꯇꯟꯅ ꯇꯥꯁ꯭ꯌꯥꯝ ꯊꯣꯡꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯩ ꯊꯣꯡꯒꯤ ꯋꯥꯕꯨ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯍꯩ ꯐꯤ ꯑꯃ ꯀꯣꯛ ꯄꯗꯥꯔ ꯀꯩꯅꯣ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯍꯦꯃꯅ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯇꯥꯁ꯭ꯌꯥꯝ ꯁꯤꯡꯃꯥꯅꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯂꯝꯒꯤ ꯁꯥꯒ ꯆꯪꯂꯛꯂꯕꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯑꯍꯤꯡꯗꯒ ꯅꯪꯅ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ ꯍꯦꯝꯕ ꯑꯗꯨꯕꯨ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯅ ꯁꯪꯁꯤꯒꯤ ꯁꯥꯟꯅꯗꯕ ꯊꯣꯡ ꯉꯥꯛ ꯑꯃꯇꯁꯨ ꯂꯩꯔꯝꯗꯦ ꯐꯔꯦꯁꯦ ꯑꯗꯨꯒꯤꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯍꯥꯏꯗꯤ ꯆꯤꯡꯁꯤ ꯈꯤꯇꯪ ꯆꯤꯡꯁꯦꯞꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯏꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕꯒꯨꯝ ꯇꯧ ꯏꯁꯤꯡꯗꯨ ꯈꯔ ꯐꯥꯜꯂꯨꯔꯦ ꯍꯥꯏꯔꯒꯅꯦ ꯍꯌꯦꯡꯗꯤ ꯎꯅꯔ ꯋꯥꯅꯔ ꯐꯖꯅ ꯆꯞꯄꯒ ꯌꯥꯝꯅ ꯂꯤꯡꯅ ꯁꯦꯝꯃꯒ ꯂꯣꯏ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕꯅꯦ ꯑꯗꯨꯃꯛ ꯊꯣꯡꯁꯤꯒꯤ ꯈꯜꯂꯨꯔꯅꯨ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯃꯩ ꯑꯆꯪꯕ ꯑꯃꯅꯦ ꯃꯌꯥꯏꯁꯤꯗ ꯊꯥꯜꯂꯒ ꯂꯣꯏ ꯑꯁ ꯇꯥꯁ꯭ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯔꯇꯟ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯄꯥꯟꯗ ꯇꯨꯛ 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 ꯍꯥꯏꯗꯅ ꯈꯣꯜꯂꯥꯁꯤꯒꯤ ꯅꯥꯀꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯨꯝꯃꯒ ꯂꯩꯔꯝꯂꯒ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯏ ꯌꯨꯝ ꯆꯞ ꯂꯦꯞꯄꯤ ꯁ꯭ꯌꯥꯝ ꯄ꯭ꯔꯞ ꯊꯣꯛꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯄꯥꯏꯔꯒ ꯀꯥꯞꯄꯒ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯔꯇꯟꯅ ꯈꯔ ꯀꯤꯒꯜꯂꯤ ꯃꯍꯥꯛꯅ ꯃꯅꯤꯡ ꯊꯪꯅ ꯀꯤꯅ ꯂꯦꯞꯄꯒ ꯂꯩꯔꯤ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯥꯗ ꯂꯝꯍꯨꯏꯒꯨꯝꯕꯁꯨ ꯃꯥꯜꯂꯤꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅꯤ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯛꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯇꯨꯝꯃꯤꯉꯩꯗꯒ ꯆꯪꯉꯗꯤ ꯕꯦꯔꯥ ꯀꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯇꯜꯂꯤꯁꯤ ꯉꯥꯏꯈꯣ ꯇꯥꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯁꯣꯝꯗ ꯀꯥꯞꯄꯤꯌꯨ ꯍꯥꯟꯅ ꯍꯣꯔꯥꯏ ꯈꯥꯏꯅꯕꯒꯤ ꯄꯥꯂꯣꯡ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯧꯅ ꯐꯠ ꯀꯥꯞꯁꯤꯟꯕꯗ ꯍꯧꯖꯤꯛꯇ ꯍꯦꯝꯕꯒꯤ ꯃꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯂꯩꯒꯨꯝ ꯇꯧꯔꯝꯕꯗꯣ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯁ ꯍꯦꯝꯕ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯀꯤꯒꯜꯂꯤꯉꯩꯁꯤꯗ ꯑꯁ ꯇꯥꯔꯇꯟ ꯀꯔꯤꯕꯨ ꯀꯤꯗꯧꯔꯤꯕꯅꯣ ꯀꯅꯥꯁꯨ ꯂꯩꯕ ꯃꯐꯝ ꯅꯠꯇꯦ ꯁꯤ ꯁꯤꯡꯃꯟ ꯍꯥꯏꯁꯤꯗꯤꯅꯦ ꯂꯝꯒꯤ ꯍꯨꯏ ꯁꯥ ꯈꯔꯗꯤ ꯂꯩꯕ ꯇꯥꯕꯅꯤ ꯀꯥꯟꯅꯗꯦ ꯇꯨꯝꯅꯕ ꯇꯧꯁꯤ ꯆꯪꯈ꯭ꯔꯦ ꯍꯦꯝꯕꯒ ꯁ꯭ꯌꯥꯝꯒꯁꯤꯗꯤ ꯀꯔꯤꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯍꯦꯝꯕꯗ ꯈꯔ ꯍꯩꯅꯗꯕ ꯄꯣꯛꯇꯕꯗꯨ ꯅꯠꯇ꯭ꯔꯥ ꯈꯨꯜꯗꯒꯤ ꯆꯥꯕ ꯌꯥꯕꯗꯤ ꯆꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯊꯣꯡ ꯑꯗꯨꯗ ꯄꯥꯗꯥꯔ ꯑꯃꯈꯛꯇꯤ ꯃꯈꯣꯏ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯐꯤ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯑꯃꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯥꯒꯤ ꯊꯣꯛꯄ ꯃꯐꯝ ꯁꯦꯝꯅꯔꯒ ꯇꯨꯝꯈ꯭ꯔꯦ ꯔꯇꯟꯅ ꯀꯥꯆꯤꯜ ꯏꯊꯪ ꯊꯪꯉꯤ ꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯊꯥꯅꯈꯤꯕꯒ ꯈꯪꯍꯧꯗ ꯍꯣꯔꯥꯏ ꯈꯥꯏꯅꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯄꯥꯂꯣꯡ ꯑꯗꯨꯗ ꯀ꯭ꯔꯦ 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 ꯍꯥꯏꯗꯅ ꯍꯣꯔꯥꯏ ꯆꯤꯡꯕꯒꯤ ꯃꯈꯣꯜꯒꯨꯝ ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯉꯨꯔꯥꯡ ꯉꯪꯅꯅ ꯄꯥꯂꯣꯡ ꯃꯊꯛ ꯃꯈꯥ ꯑꯗꯨꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯨꯝ ꯇꯧꯔꯤ ꯈꯔ ꯀꯤꯒꯟꯕ ꯃꯤꯒ ꯑꯣꯏꯕꯅꯦ ꯔꯇꯟꯗꯣ ꯃꯍꯥꯛꯇꯤ ꯍꯥꯏꯐꯦꯠꯇꯪ ꯇꯨꯝꯊꯕ ꯍꯧꯔꯝꯂꯕꯒ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯁꯤꯡꯂꯛꯂꯕ ꯑꯣꯏ ꯃꯃꯤꯠ ꯍꯦꯛ ꯁꯤꯡꯂꯛꯄꯒ ꯃꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯁꯨ ꯀꯔꯤꯁꯨ ꯇꯥꯈꯤꯗꯕꯒꯨꯝ ꯇꯧꯏ ꯃꯃꯥꯏꯗꯨ ꯄꯩꯔꯞꯅ ꯃꯈꯣꯏ ꯄꯗꯥꯔꯣꯏꯅ ꯐꯩꯖꯨꯞ ꯑꯊꯥꯕ ꯑꯃꯅ ꯈꯜꯂꯒ ꯂꯩꯔꯤꯕꯗꯣꯝꯗꯤ ꯌꯦꯡꯉꯤ ꯃꯊꯟꯗꯁꯨ ꯈꯪꯉꯤ ꯐꯤ ꯑꯗꯨꯗ ꯂꯩꯔꯣꯡ ꯆꯥꯎꯅ ꯌꯦꯛꯂꯒ ꯂꯩꯔꯤꯕꯗꯨꯗ ꯏꯁ ꯂꯩꯔꯣꯡ ꯌꯦꯛꯄ ꯐꯤꯁꯤꯒꯤ ꯑꯣꯏꯔꯦ ꯑꯇꯣꯞꯄꯅꯤꯗ ꯀꯥꯟꯗ ꯁꯤꯗꯕꯨ ꯂꯩꯔꯣꯡꯒ ꯌꯦꯛꯂꯒ ꯄꯨꯔꯛꯏꯅꯤ ꯑꯁ ꯃꯤꯜꯒ ꯁꯨꯔꯨꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯇꯨꯝꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡꯁꯤꯞ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯣꯔꯥꯎ ꯊꯔꯥꯎꯅ ꯅꯤꯡꯉꯝꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯤꯡꯉꯝ ꯆꯤꯡꯃꯥꯏꯁꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯅꯤ ꯔꯇꯟꯅ ꯍꯥꯟꯅꯁꯨ ꯑꯗꯨꯃꯛ ꯃꯤꯀꯞ ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯃꯤꯠ ꯁꯤꯡꯉꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯍꯧꯒꯠꯇꯦ ꯑꯅꯤꯗꯨꯕꯨ ꯍꯧꯒꯠꯄ ꯉꯥꯏꯔꯦ ꯉꯥꯛ ꯂꯩꯔꯒ ꯍꯦꯝꯕ ꯃꯃꯤꯠ ꯁꯤꯡꯉꯛꯂꯤ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯁ꯭ꯌꯥꯝꯁꯨ ꯃꯊꯪ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯅꯔꯕ ꯃꯇꯨꯡꯗ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯄꯥꯜ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯗꯤ ꯐꯖꯔꯒ ꯂꯩꯔꯝꯂꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕꯁꯨ ꯎꯔꯨ ꯍꯥꯏꯗꯨꯅ ꯁꯤꯠꯂꯤ
ꯍꯦꯝꯕꯅ ꯇꯥꯁ꯭ꯌꯥꯝ ngarang numidang ga hairura padi khara ngarang di khoktak sagum taw ngasidi ke yadi nungairisa charang khoirang na baga mata leitri natine masira ne uyung sing hairi bodu butasing mani ni bunga uyung sing hairi basi masini ne phajadro yengune liri sitpa nungsit aing basina ga yaibada ai khoi gi singmai lairi basidagi khajik tang kumtha khraga 이 만화 싱시야 프레 하이리 버싱고 파자드로 그렇단도 팟 이응보다 캉프레카 이 만화 싱도 하이버도 이 하이들 마샤나 또 히만 아스타라탄 낭마 이보 타 톰브라 카이노 purakpa yadabro tasyam nangbo taratan siam nakigale numairo idorita ratan hayangang kusibu ay nakining ndan kibro masama than nakirak pasibo adomaina pungai hayano hay ay shune 스타벅 슈밤 노맘 라이타바데기 ngauri masikuiraban 다시암다 낭고 낭부 khara 하이비오드나 아이나 하이바데기니 낭원다 하이리버도 마통다리네 타벅가 라이트라바디 낭원다가 하약박이 와 라이티아도 아이 nganglabadi 히에만 호 아두부디네 아이슈 다시암나 도막 하이비라카다바 라이라브라 시암나 카나데시 햄바라탄 ngalingasida네 통아마 샤나바 타옥시 타벅 슈nga 시데기 슈바 하우도리바니 thong chalongdrabadi bera ama karoidro ngarangi jo phaijuk ingmannana aidi tumlaba sui sa kari haidoribano khangde tumsi ipa phadabugum taw naton ga siju inung nuaiti nungsine yaisilakpagi noi ki phaijupti nungairaroi haidana idea athabado hektamak padaroina khalabani ne apabado musumna bohonabada kayadi wakre ratan is namina phawba mikap thokdangai tumiduda tumbi iya yadi kai haidana tasyam adu tasyam himanaksu tawne aina hairibase nakhoina thajibiroi haibadi khangi ngarang aina ne noidi mapung phana tumnakri mit khara singaka matamda tu silairiba palong sidane horai lemagi makholamadi takhini noibo makhoini ne wa noksali ratan mamai mamik maksing ngangoi makhoini ne ngangliba mayamdo tabadi ikairaduna tuminalai matamashida ikhangkhangawdana makhoina lairiba sing asigi khasik lapthokpa thangnaba singda u kok haidana yanbagi makhola matari siamna ratani bungo tarabra hey thangnaba singda uyaliba se mi laini bungo ai khoi khaktana tine lairiba se thangnaba sing sida kanana khangba horai khairaga mi lairamra so akana dese la khoi gi thongmai hamnana bane thong sanana dum tawrsi bungo kanadi asumna makhoi thore hairaga fasina iyado faloraba matungda idusu thango naga lenna phanmanati purakliba thang singaduna sangboi sangdaboi fale luga mafamado aidudagi ukak waka kayana chaplaga araiba posakna kiri hairaga linglaraba thonga madi sari ratan thonga do ubada mapukning khara lumjaram mi amatanaga thangba ngamba thong nati makhoi sanglaga thangribani piktak sengtak hak lum lauraba tho I singadu kangbana trabanina so labanina thana thongadu sabanina phaniam lum thongadu makhoi na simkri hangtok hangjin dimi amane irai laini yagadabagi maungda madugi matungda horai fengli chiam hemana kamdauri manungda thana dabagi damakta phaloriba isingado nungsa mangalda phawdok ratanna palongadu da sangdana palongadu bu kaya da munne yenglriban hemana taratan natungda kainom laire ratan haima haidana mamai khangai leithoi skidana ga su tawreni yengone nungtinsida hai taratan nangbu adu yamna kigalibadu bu kari hino haibani hemana ni hairik lebato siama khoini mabuk ning pukli pai nokle adu buratan di palongadu da kuina laithaba ngamdradana khola adu tamna sensilai magi maungdu ubada yemba amadi siamgidi lakna fam haibado oi asumna pung aniga ta selaka matamatu dagi hanadagi khaiduna laireba usingado irai na palong thaktama khoin inthatle hairaga nap laudana u khaibada horaklam ratanna mathak aduda ahanbagi lehle hembaga siamgana makhadu de lairaga udo kanna khairi adu ratan palong mathak asida lairabasu mak
ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯍꯥꯏꯔꯞ ꯑꯃꯨꯛꯁꯨ ꯌꯦꯡꯂꯦ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯁꯨꯝꯅ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯍꯥꯏꯔꯞ ꯌꯦꯡꯊꯣꯛꯂꯤꯉꯩꯗ ꯅꯥꯞ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯎ ꯈꯥꯏꯕꯒꯤ ꯂꯩ ꯑꯗꯨꯗꯗꯤ ꯈꯥꯏꯗ꯭ꯔꯗꯅ ꯍꯥꯏꯐꯦꯠ ꯄꯥꯏꯊꯣꯛꯎꯔꯦ ꯁ꯭ꯌꯥꯝ ꯍꯩ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯔꯇꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯗꯧꯔꯦ ꯁ꯭ꯌꯥꯝ ꯅꯃꯤꯠꯇꯨ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯣ ꯍꯥ ꯃꯗꯨꯗ ꯅꯥꯞ ꯑꯣꯜꯂꯤꯕꯗꯣ ꯅꯥꯞꯇꯣ ꯈꯖꯤꯛ ꯁꯣꯏꯈꯤꯕꯗ ꯍꯌꯦꯡꯋꯥꯏ ꯎꯗꯣ ꯃꯥꯡꯗꯣꯔꯤꯕꯅꯤꯅꯦ ꯁꯣꯏꯔꯣꯏꯗ꯭ꯔꯗꯣ ꯍꯣꯏꯅꯦ ꯁ꯭ꯌꯥꯝ ꯈꯖꯤꯛ ꯍꯦꯟꯊꯣꯛꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯩ ꯑꯃꯨꯛ ꯍꯪꯒꯠꯂꯣ ꯍꯥꯏꯅꯕ ꯇꯧꯒꯗꯕꯅꯤ ꯁꯦ ꯀꯦꯔꯣꯁꯤꯟꯁꯦ ꯈꯔ ꯅꯥꯅꯕ ꯇꯧ ꯍꯣꯔꯥꯏ ꯃꯌꯥꯗꯨꯁꯨ ꯌꯥꯗꯦ ꯅꯪꯒꯤ ꯃꯊꯛꯀꯤꯗꯣ ꯅꯥꯜꯂꯣ ꯃꯈꯥꯒꯤ ꯁꯤꯕꯨꯗꯤ ꯅꯥꯜꯂꯕꯅꯤ ꯁꯨꯝꯅ ꯍꯣꯏ ꯍꯣꯔꯥꯏꯗꯣ ꯈ꯭ꯔꯦ ꯈꯥꯏꯕꯅ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯄꯨꯡ 5ꯒ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛꯇꯨ ꯂꯣꯏ ꯔꯇꯟ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯃꯄꯥꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯊꯣꯡꯅꯅꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯥꯜꯂꯤ ꯍꯦꯃꯅ ꯏꯃꯨꯡꯗ ꯃꯈꯣꯏ ꯉꯁꯥꯏ ꯐꯧꯍꯟꯈꯤꯕ ꯏꯗꯨꯁꯨ ꯀꯪꯂꯤ ꯃꯥꯂꯤ ꯇꯧꯔꯛꯂꯦ ꯅꯨꯡꯁꯥꯅꯒ ꯀꯟꯅꯒ ꯁꯥꯕꯅꯤꯅ ꯏꯟꯁꯟꯈ꯭ꯔꯁꯤ ꯊꯥꯔꯁꯤ ꯍꯥꯏꯗꯅ ꯇꯨꯝꯐꯝꯁꯤꯡ ꯑꯗꯨꯗ ꯏ ꯊꯥꯔꯦ ꯔꯇꯟꯅ ꯁ꯭ꯌꯥꯝ ꯆꯥꯛꯁꯤꯕꯨ ꯑꯩꯈꯣꯏ ꯀꯗꯥꯏ ꯊꯣꯡꯗꯣꯏꯅꯣ ꯁ꯭ꯌꯥꯝꯅ ꯑꯉꯥꯎꯕꯁꯤꯗꯤ ꯁꯪ ꯃꯅꯨꯡꯁꯤꯗ ꯀꯃꯥꯏꯅ ꯊꯣꯡꯗꯣꯔꯤꯕꯅꯣ ꯏꯐꯨꯟ ꯐꯨꯟꯗ꯭ꯔ ꯃꯩꯈꯨꯅ ꯑꯣꯡꯉꯣꯏꯗ꯭ꯔꯣ ꯁꯦ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯅꯣ ꯈꯥꯖꯤꯜꯂꯒ ꯅꯨꯡꯁꯤꯠ ꯉꯥꯛꯅꯕ ꯑꯩꯈꯣꯏ ꯉꯁꯥꯏ ꯂꯦꯝꯍꯧꯔꯤꯕ ꯏꯁꯤꯡꯁꯤꯅ ꯀꯩꯁꯨ ꯂꯩꯇꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯥꯖꯤꯜꯂꯒ ꯁꯦꯝꯃꯗꯕꯅꯤ ꯁ꯭ꯌꯥꯝ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯤꯁꯤꯡꯅꯗꯤ ꯆꯐꯨ ꯌꯥꯟꯒ ꯂꯩꯔꯝꯃꯤꯗꯣ ꯃꯅꯨꯡꯗ ꯊꯣꯡꯕ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯃꯅꯨꯡꯗ ꯊꯣꯡꯕ ꯃꯥꯟꯕ ꯅꯠꯇꯦ ꯊꯣꯡꯉꯝꯃꯤꯅꯦ ꯑꯗꯨꯕꯨ ꯁꯪꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯣꯡꯁꯨ ꯄꯥꯟꯗꯧꯔꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯁꯨ ꯁꯦꯝꯗꯧꯔꯦꯗꯅ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯊꯣꯡꯉꯨꯔꯗꯤ ꯐꯨꯜꯂ ꯁꯤꯔꯣꯏꯗ꯭ꯔോ ꯈꯪꯗꯦꯗ ꯁ꯭ꯌꯥꯝ ꯑꯩꯗꯤ ꯃꯅꯨꯡꯗ ꯊꯣꯡꯕꯅ ꯐꯗꯧꯗꯤ ꯃꯥꯜꯂꯦ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯕꯨꯡꯉꯣ ꯅꯥꯞ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯃꯗꯁꯨ ꯍꯥꯏꯗꯨꯅ ꯈꯧꯗꯦꯡꯂꯛꯄꯒ ꯔꯇꯟꯗꯣ ꯑꯃꯨꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡꯁꯨ ꯈꯨꯜꯂꯣꯝꯗꯒꯤ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ ꯍꯦꯝꯕ ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ ꯏꯁꯤꯡꯗꯣ ꯆꯤꯡꯁꯦꯞ ꯑꯁꯣꯝꯗ ꯀꯨꯝꯊꯔꯒ ꯂꯣꯛꯀ ꯂꯩꯕ꯭ꯔꯥꯗꯨ ꯌꯦꯡꯂꯒ ꯁꯣꯛꯅꯕ ꯇꯧꯔꯁꯨꯅꯦ ꯅꯪꯕꯣ ꯍꯦꯝꯕꯅ ꯔꯇꯟ ꯏꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯁꯣꯛꯄꯤꯔꯨꯁꯣꯗꯅ ꯑꯩꯁꯨ ꯏꯁꯤꯡꯁꯦ ꯊꯥꯔꯨꯕꯗꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯔꯇꯟꯅ ꯉꯝꯃꯔꯣꯏ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯁꯣꯛꯑꯁꯨ ꯆꯔꯥ ꯍꯦꯜꯂꯒ ꯇꯣꯛꯑꯕꯧ ꯇꯣꯛꯀꯦ ꯑꯩ ꯏꯁꯤꯡ ꯁꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯍꯦꯝꯕ ꯅꯈꯣꯏꯅꯤ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯍꯦꯛ ꯁꯣꯛꯄꯤꯔꯨꯁꯨ ꯆꯠꯂꯣ ꯑꯩꯅꯦ ꯁꯤꯗ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯡ ꯁꯦꯝꯍꯜꯂꯒ ꯂꯩꯔꯝꯒꯦ ꯔꯇꯟꯅ ꯁ꯭ꯌꯥꯝ ꯅꯪꯕꯨ ꯅꯊꯟꯗ ꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯃꯤꯀꯤ ꯊꯤꯌꯦ ꯑꯩꯕꯨ ꯅꯪꯗꯧꯅ ꯌꯥꯝ ꯀꯤꯃꯟꯕ꯭ꯔꯣ ꯁꯤꯗꯕꯨ ꯀꯔꯤ ꯂꯩꯗꯅꯅꯣ ꯀꯤꯗꯣꯔꯤꯁꯦ ꯆꯤꯡꯃꯥꯏꯁꯤꯗꯕꯣ ꯂꯣꯛꯆꯞꯇ ꯈꯣꯂꯥ ꯁꯥꯗꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯆꯠꯂꯣ ꯃꯁꯤꯃ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯦꯃꯅꯁꯨ ꯌꯥꯔꯦ ꯇꯥꯔꯇ ꯂꯥꯛꯑꯣ ꯃꯁꯤꯒꯤ ꯕꯨꯡꯁꯤꯃ ꯄꯤꯛ ꯊꯟꯅ ꯁꯣꯛꯂꯛꯁꯤ ꯏꯁꯤꯡ ꯐꯪꯉꯦ ꯑꯃꯠꯇ ꯍꯦꯛ ꯅꯤꯡꯁꯤꯡꯕꯤꯗꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯛꯏꯕ ꯏꯁꯤꯡꯗꯨꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯕꯣꯇꯜꯗ ꯍꯥꯜꯂꯒ ꯄꯣꯔꯛꯄꯗꯨꯅꯦ ꯊꯕꯛ ꯁꯨꯔꯤꯉꯩꯗꯗꯤ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯏꯅꯣꯗꯤ ꯍꯥꯏꯅꯍꯧꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯔꯇꯟ ꯁꯨꯝꯅ ꯍꯦꯝꯕ ꯑꯃꯗꯤ ꯔꯇꯟ ꯀꯨꯝꯊꯈꯤ ꯁ꯭ꯌꯥꯝ ꯃꯊꯟꯇ ꯑꯦꯟꯁꯥꯡ ꯃꯜꯂꯒ ꯂꯩꯍꯧꯔꯦ ꯃꯝꯂꯤ ꯇꯧꯔꯛꯂꯕ ꯃꯇꯝꯅꯤꯀꯣ ꯄꯨꯡꯃꯝꯗ꯭ꯔꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯁ꯭ꯌꯥꯝ ꯏꯁꯩ ꯉꯪꯗꯅ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯃꯜꯂꯤ ꯑꯇꯩ ꯅꯥꯀꯜꯂꯣꯝꯗ ꯊꯣꯏꯗꯣꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯅꯠꯇꯦ ꯔꯇꯟ ꯑꯃꯗꯤ ꯍꯦꯝꯕꯁꯨ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯀꯨꯝꯊꯔꯛꯏ ꯍꯦꯃꯅ ꯒ꯭ꯔꯣꯡ ꯃꯥꯡ ꯊꯥꯅ ꯀꯨꯝꯊꯈꯤ ꯔꯇꯟꯅ ꯇꯨꯡ ꯊꯪꯂꯒꯅꯤ ꯀꯨꯝꯊꯔꯛꯂꯤꯕꯗꯨ ꯃꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯔꯇꯟꯒꯤ ꯃꯁꯥꯗ ꯐꯥꯎꯔꯗꯨꯅ ꯍꯨꯠ ꯂꯥꯎꯅ ꯂꯩꯈꯠꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯏꯟꯅꯔꯛꯄꯗꯤ ꯅꯠꯇꯦ ꯆꯤꯡꯃꯥꯏꯗ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯅ ꯃꯈꯣꯏ ꯇꯝꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯑꯣꯏ ꯈꯔ ꯊꯨꯔꯣ ꯍꯥꯏꯗꯅ ꯃꯈꯨꯠꯁꯨ ꯍꯥꯏꯔꯛꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯐꯝꯁꯦ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦ ꯀꯩꯅꯣꯝꯗꯤ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯏ ꯆꯞ ꯆꯥꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯔꯇꯟꯅꯒ ꯃꯔꯣꯝ ꯀꯤꯒꯟꯕꯅꯦ ꯀꯌꯥꯝ ꯀꯨꯏꯅꯕ ꯃꯐꯝꯁꯤꯗ ꯂꯩꯗꯧꯔꯤꯕꯅꯣ ꯇꯧꯏꯁꯤ ꯃꯥꯏ ꯍꯨꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄꯗ ꯃꯈꯣꯏꯅ ꯍꯣꯔꯥꯏ ꯈꯥꯏꯕꯒꯤ ꯄꯥꯂꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯑꯃꯒꯨꯝ ꯍꯥꯏꯐꯦꯠ ꯇꯣꯡꯂꯒ ꯂꯩꯔꯝꯕꯒꯨꯝ ꯎꯈꯤ ꯑꯃꯨꯛꯀ ꯂꯩꯁꯤꯜꯂꯨꯕ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯁ꯭ꯌꯥꯝ ꯇꯨ ꯆꯨꯡꯉꯤ ꯃꯁꯥꯗꯣ
하이드나 마콘 마사두 슝니보두부 팟팟 난테 숨나 떠오링이 강하우드나 라탄나 다시암 하이드나 락락드나 가오리 마학수 마쿨 아니도 로하나라가 가이도레 라탄 하이드나 하기 이싱세 마시데게도 막 속락락이 카라디 나이 하이드나 하이리 오 속로 찡두 방라바디 야래 미울나가 수홍이 의시다 그저기도 뭐 그리누다 마미투 이랑랑 무금나 수도 아이기 와칼 나라네 허이다 와칼 노이랍니다 간나 간젤라디에 나하이 파우바 부투에나 깐탈레도 아들 비감다 락다는 거 숑나 신두스 속락래 라탄나 사인 상통바 카레 하이하이나 망나 통할래 히엠바디 와리 하이드나 만웅다 롱크락 롱 힙크리 시암은 나간다 엔상아도 통과나보기다막다 시암 라탄나 다 시암 아이디네 아육다 각 싹도 통기봐 놈이당디 때 시암나라 히엠나라 아마 통 아이 마반 시다가네 내 합당 모여보시 이탄들 해오달리고 낭아 마이보아 니빠 만세다바 시나고 나바 루컴도 아묵당 다라바디 기바가 아니시 숨나 떠오링에 이 강하우든 ngasai nungthil ayuki matamgumna thanglaba singlomda singjangama uk chop yan bagi makhol matari ratan chap lepi wangang lamaga nisha surga ting makhol da bulak na tari ta syam namigang sidabo mamlaraba matam sidabo kanano uyali basibo syam su ratan hena ki khragani na khal adana makhoi swaidine ngandi yan boiramnida thabak khara thunda loina banidana kaim khalunuse ratan adubute asyam namidangda uyan basidi singmi oirabasu tampaki mi oirabasu phati phatnadabani amta tongnadabanida che ayai betang singmai somna torch kapagi yengi oi katukran torunuko migi maramnisi usitiena mu salan sanangi khanagero che 통도통 아이 샤푸디 로이레다 다시암 치 엔상시야 다시암나 카레 타겟비로 아이쇼와리 콧까지 시다부터 로이리 이학보 타루 어이네 고이나 카이루다 보기 nga시데기 호라이 지빠이나 카이바 호럭보기 이사시 카레 틴독부터 아버니네 누밋 홈니 머리니가 수락라바디에 마라이나 파제라니다 정어정어 히브로 춤나 시암나 엔상으로 통 올링아이 꼭꼭 하이드나 우야누다 우기 카바이드는 다랭이 맞다마시다 마코이는 레이바 바롱시다 아무까시 호라이기 마코인고 그래 하이든 싱버기 마코탈 좀 만학다 토르사마디 탐리만 토르수 따빠이 칼라가 이행 마코이는 가사이 하이엔 카이는 나버기다막다 호라이드수 우두다도막 랭셀라가 탐놈라바니 호라이도 하이펫 마마이도 마실레 몽미도 torchlight adun kapselakpaga horaigi mamaigi yoti langthik langmaduda thabada mamit adu khangda thagale torchlight amu khangmuthapa matamda horai manak aduda machine muba makhak lepugum amukka su kapseli karisu leramti heman ta syam khangpri khang hoi hemba is khangi male tara tande amu ta syam ne henjen birabru adui natini ai kainong khalureni adu pharisi henjang du loira male thangjina ba tawraki ase thangjelo shumna ma khoyom thangjeli hairega humang khara sau yedana nuksit nungsa khara sangan chedana makhoi thongmai da launa hangtoklaga sak adu thina chaba hori tamasida syam as ikaw kawini noibu laigi thadoki brane tadokida kaidi laino syam hoi 싱만다 타박 슈드나 짜부다 과이지디 사드링이다 싹 마루음도 오이러바슈 라이기 타도가다오니네 라탄 아이기지 타도이 다시야 오 파리파리 낭기 타도 라바디 야레 코이푸나 샤바니나 아두부 햄바 라탄 누미당 아hingi 마담도 오이러바슈네 마파리팔 톡바슈 나탄도 톡바 야디고 라탄도 헤네키 칼레 얌나 문나 타리 샴디 옌가 Oi, Ratan, kigano. Atay tegi wanati.
ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯂꯝꯍꯨꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯕꯣ ꯀꯩꯔꯥ ꯑꯃꯗꯤ ꯂꯩꯔꯤ ꯑꯩ ꯉꯁꯥꯏ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯪꯈꯤꯕ ꯍꯥꯏꯐꯦꯠ ꯎꯍꯧꯔꯤꯕꯅꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯤꯕꯗꯨꯗꯒꯤ ꯈꯖꯤꯛ ꯊꯩꯗꯣꯛꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯁ꯭ꯌꯥꯝꯁꯨ ꯔꯇꯟ ꯃꯁꯥꯗꯣ ꯊꯥꯖꯗꯕꯣꯏ ꯀꯩꯕꯣꯏ ꯀꯤ ꯍꯦꯃꯅ ꯑꯁ ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯗꯧꯔꯤꯗ ꯍꯣꯏ ꯇꯥ ꯁ꯭ꯌꯥꯝ ꯑꯩꯈꯣꯏ ꯍꯧꯗꯣꯛꯅꯔꯒ ꯄꯨꯂꯞ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅ ꯇꯧꯁꯤ ꯆꯥꯛꯁꯨ ꯊꯟꯅꯔꯕꯅꯤꯅꯅꯦ ꯀꯣꯟꯁꯤꯗꯤ ꯍꯌꯦꯡ ꯐꯦꯡꯅꯕ ꯇꯧꯁꯤ ꯍꯦꯃꯅ ꯑꯁ ꯇꯥ ꯁ꯭ꯌꯥꯝ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯀꯕꯣ ꯀꯩꯗꯣ ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯕ꯭ꯔꯣ ꯂꯣꯛꯇ ꯀꯣꯟ ꯐꯦꯡꯕ ꯑꯣꯏꯅ ꯔꯇꯟꯅ ꯉꯝꯃꯣꯏ ꯑꯩ ꯀꯨꯝꯕꯒ ꯉꯝꯃꯣꯏꯀꯣ ꯍꯌꯦꯡ ꯏꯔꯦꯟꯖꯅ ꯇꯧꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩꯕꯨ ꯀꯤꯕ ꯁꯥꯕꯒ ꯑꯝꯇ ꯈꯪꯗꯦ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯏꯁ ꯀꯗꯥꯏꯗꯒꯤ ꯊꯦꯡꯕꯅꯣ ꯇꯥꯔꯇ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯁꯦ ꯐꯔꯦꯁꯦ ꯑꯃ ꯑꯣꯏꯔꯁꯨ ꯀꯣꯟꯁꯤꯗꯤ ꯍꯦꯝꯕ ꯅꯨꯡꯗꯥꯡꯗ ꯐꯦꯡꯒꯗꯕ ꯅꯠꯇꯦ ꯌꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯈꯣꯂꯥꯅꯤ ꯍꯌꯦꯡ ꯐꯦꯡꯂꯁꯤꯀꯣ ꯁꯨꯝ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯐꯖꯅ ꯉꯥꯛꯁꯤꯜꯂꯒ ꯆꯩꯉꯥꯛ ꯆꯥꯎꯔꯕ ꯑꯃꯅ 3 ꯊꯣꯛꯅ ꯊꯣꯡꯃꯥꯏꯗꯨꯗ ꯅꯝꯅ ꯃꯈꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ 3 ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯉꯁꯤꯗꯤ ꯔꯇꯟ ꯉꯔꯥꯡꯗꯒꯤ ꯉꯁꯤꯅꯦꯅ ꯁꯥꯐꯅ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯇ꯭ꯔꯦ ꯊꯣꯡꯗꯨꯁꯨ ꯂꯨꯝꯅ ꯐꯖꯅ ꯃꯈꯣꯏꯅ ꯉꯥꯛꯈꯤꯕꯗꯨꯅ ꯑꯃꯗꯤ ꯃꯈꯥꯗꯨꯗ ꯏꯁꯨ ꯊꯥꯔꯕꯅꯤꯅ ꯑꯌꯤꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯊꯦꯡꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯅꯨꯡꯁꯤꯠꯇꯤ ꯍꯣꯔꯣ ꯍꯥꯏꯗꯨꯅ ꯁꯤꯡꯃꯥꯏꯁꯤ ꯍꯨꯝꯗꯣꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕꯒꯨꯝ ꯄꯣꯛꯂꯔꯦ ꯑꯗꯨꯕꯨ ꯊꯦꯡꯂꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯛꯄꯁꯤꯒꯤ ꯃꯔꯛꯇ ꯇꯣꯠꯁꯤꯟ ꯌꯥꯟꯁꯤꯟꯅꯗꯨꯅ ꯃꯍꯧꯁꯥ ꯅꯠꯇꯕ ꯃꯇꯧ ꯑꯃꯅꯗꯤ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯔꯤ ꯇꯥꯏꯕꯪ ꯀꯅꯥꯅꯕꯨ ꯇꯝꯅꯔꯤꯕ ꯅꯤꯄꯥ ꯑꯃꯒꯤ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗ꯭ꯔꯕ ꯃꯀꯣꯛ ꯇꯪꯈꯥꯏ ꯑꯃ ꯄꯨꯡꯐꯛ ꯃꯈꯨꯠ ꯃꯁꯥꯁꯨ ꯏꯪ ꯁꯥꯔꯕ ꯃꯈꯨꯠꯇꯅ ꯊꯥꯡ ꯈꯨꯒ꯭ꯔꯤ ꯑꯃ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯃꯌꯥꯗꯨꯁꯨ ꯈꯔ ꯁꯤꯛꯂꯤ ꯈꯣꯂꯥ ꯑꯁꯤꯒꯤ ꯊꯣꯡꯃꯥꯏꯁꯤꯕꯨ ꯃꯈꯨꯠꯅ ꯒꯤꯠꯁꯨ ꯅꯝꯂꯤ ꯑꯗꯨꯕꯨ ꯀꯟꯅ ꯉꯥꯛꯈꯤꯕꯅꯤꯅ ꯈꯣꯂꯥ ꯑꯁꯤ ꯃꯁꯤ ꯂꯦꯡꯗꯦ ꯀꯅꯥꯁꯨ ꯇꯥꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯈꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕ ꯍꯣꯔꯥꯏ ꯃꯐꯝ ꯄꯥꯂꯣꯡꯊꯛ ꯑꯗꯨꯗ ꯍꯦꯛꯇ ꯒ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯑꯁꯤꯗ ꯍꯣꯔꯥꯏꯁꯤ ꯀꯟꯅ ꯈꯥꯏꯒꯠꯂꯛꯄꯅꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃꯅꯤ ꯌꯥꯝꯅ ꯊꯨꯅꯁꯨ ꯈꯥꯏꯈ꯭ꯔꯦ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗꯁꯨ ꯎꯐꯝ 9 ꯊꯣꯛꯅ ꯆꯣꯞ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯥꯜꯂꯛꯄꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯔꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗꯒꯤ ꯈꯖꯤꯛ ꯀꯨꯝꯊꯈ꯭ꯔꯒ ꯀꯌꯥꯅ ꯍꯧꯗꯨꯅ ꯂꯩꯔꯤꯕ ꯏꯐꯝ ꯑꯗꯨꯁꯨ ꯁꯣꯔꯣ ꯍꯦꯛꯇꯃꯛ ꯁꯨꯝꯅꯩꯕꯅꯤ ꯅꯤꯄꯥ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯆꯩꯅꯥꯈꯣꯜ ꯐꯪꯅ ꯎꯔꯥꯎ ꯊꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅꯁꯨ ꯆꯤꯡꯃꯥꯏꯁꯤꯃ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯌꯥꯝꯅ ꯂꯨꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯅ ꯇꯨꯝꯊꯅꯈꯤꯕꯒ ꯑꯣꯏꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥꯉꯟꯕꯗ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯄꯨꯛ ꯇꯥꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 3ꯗꯨ ꯍꯧꯒꯠꯅꯔꯝꯃꯤ ꯔꯇꯟ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯄꯔꯞ ꯕꯨꯡꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯂꯣꯈꯥ ꯑꯁꯣꯝꯗ ꯀꯨꯝꯊꯈꯤ ꯍꯦꯃꯒ ꯁ꯭ꯌꯥꯝꯒꯅ ꯂꯦꯞꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤꯗꯤ ꯔꯇꯟꯁꯦ ꯀꯩꯝꯇ ꯀꯤꯗ꯭ꯔꯕ ꯃꯥꯜꯂꯤ ꯍꯦꯃꯅ ꯑꯩꯁꯨ ꯀꯨꯝꯊꯕꯤꯔꯨꯒꯦ ꯇꯥ ꯁ꯭ꯌꯥꯝ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯕꯨꯡꯁꯤ ꯑꯃꯨꯛ ꯇꯥꯎꯊꯈꯤꯗꯅꯀꯣ ꯂꯣꯛꯀꯤ ꯏꯁꯤꯡꯗꯣ ꯌꯥꯝ ꯀꯜꯍꯧꯕꯅꯤ ꯉꯔꯥꯡꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯁꯤꯡꯗꯣ ꯃꯤꯑꯣꯏ ꯈꯔꯅ ꯅꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯅꯩꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯕ ꯑꯔꯨꯕ ꯈꯖꯤꯛꯇꯪ ꯂꯨꯕ ꯃꯐꯝ ꯐꯥꯎꯕ ꯀꯌꯥꯗ ꯋꯥꯅ ꯊꯤꯈ꯭ꯔꯦ ꯅꯠꯇꯦꯅꯦ ꯇꯥ ꯁ꯭ꯌꯥꯝ ꯁ꯭ꯋꯥꯏꯁꯤꯕꯨ ꯃꯤꯒ ꯇꯥꯕ ꯂꯩꯖꯥꯠꯂꯣ ꯁ꯭ꯌꯥꯝꯅ ꯆꯤꯡ ꯃꯥꯟꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯅꯠꯇꯅ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯈꯨꯟ ꯇꯥꯟꯅꯗꯦꯗꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯟꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩ ꯍꯪꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯣꯏꯕꯅꯦ
ꯑꯗꯨꯒꯤ ꯁꯨꯝ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯆꯠꯂꯣ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯤꯟꯕꯤꯌꯨꯁꯨ ꯑꯁꯨꯝꯅ ꯍꯦꯟꯕꯗꯨꯁꯨ ꯄꯔꯞ ꯀꯨꯝꯊꯈꯤ ꯃꯈꯣꯏꯅ ꯀꯨꯝꯊꯈ꯭ꯔꯃꯀꯥꯟꯗ ꯁ꯭ꯌꯥꯝ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯜꯂꯤ ꯊꯣꯛꯄꯅꯤꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗ ꯎ ꯌꯥꯟꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯅ ꯈꯣꯂꯥ ꯃꯈꯣꯏ ꯂꯩꯕ ꯆꯤꯡꯃꯥꯏꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯂꯩꯊꯣꯛꯑꯒ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯏꯅꯛ ꯅꯛꯅꯔꯦ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗꯨꯁꯨ ꯑꯗꯨꯕꯨ ꯎ ꯌꯥꯟꯈꯤꯕꯒꯤ ꯎꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯊꯪꯅꯕ ꯆꯤꯡꯃꯥꯏꯒꯤ ꯆꯤꯡ ꯑꯁꯤꯗꯤ ꯎ ꯋꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯑꯣꯏꯗꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯅ ꯍꯦꯟꯅ ꯁꯨꯛꯏ ꯁꯣꯡꯏ ꯂꯟꯇꯛꯅ ꯍꯧꯕ ꯑꯣꯏꯕꯅꯤꯅ ꯏꯉꯥꯟ ꯎꯏ ꯎ ꯌꯥꯟꯈꯤꯕꯒꯤ ꯎꯐꯝ ꯂꯩꯇꯦ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯈꯪꯗ꯭ꯔꯦꯗ ꯎꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯁꯤꯕꯨ ꯆꯨꯝꯂꯒꯗ꯭ꯔꯅꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯗꯣꯝ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯌꯦꯡꯊꯔꯛꯄꯗ ꯔꯇꯟꯅ ꯄꯨꯔꯛꯂꯤꯕ ꯄꯨꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯕ ꯑꯣꯏꯔꯝꯃꯤ ꯑꯁ ꯈꯪꯉꯨꯔꯦꯗꯅ ꯑꯩꯗꯤ ꯁ꯭ꯇꯥꯔ ꯔꯇꯟ ꯅꯪꯁꯨ ꯇꯞꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯁ꯭ꯌꯥꯝꯅ ꯑꯗꯨꯅꯤꯅꯦ ꯕꯨꯡꯗꯣ ꯑꯅꯤ ꯁꯨꯅ ꯂꯩꯕ ꯅꯠꯇꯦ ꯃꯗꯨ ꯀꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯣ ꯔꯇꯟ ꯑꯁ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅꯦꯕ ꯎꯆꯥꯟ ꯃꯅꯥ ꯑꯁꯤꯗ ꯁꯤꯠꯂꯤꯕꯅꯤꯅꯦ ꯈꯖꯤꯛꯇꯪ ꯉꯥꯏꯕꯅꯦ ꯍꯥꯏꯗꯣꯛꯀꯗꯕ ꯑꯣ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯁꯤ ꯔꯇꯟ ꯅꯪꯅ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯉꯒꯦꯗꯥꯏꯅꯦ ꯊꯣꯡꯉꯣ ꯃꯁꯥ ꯃꯔꯨ ꯁꯦꯡꯗꯣꯛꯑꯒ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯅ ꯊꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯝꯕ ꯑꯃꯗꯤ ꯁ꯭ꯌꯥꯝꯅ ꯄꯥꯂꯣꯡ ꯑꯗꯨꯗ ꯆꯪꯂꯒ ꯍꯣꯔꯥꯏ ꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯍꯦꯝꯕ ꯑꯃꯗꯤ ꯔꯇꯟꯅ ꯈꯣꯂꯥ ꯑꯗꯨꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯂꯩꯅꯔꯤ ꯃꯁꯥ ꯋꯥꯔꯕꯅꯤ ꯁ꯭ꯌꯥꯝꯅ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯃꯄꯥꯜꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯈꯧꯇꯛꯇꯤ ꯆꯥꯔꯕꯅꯤ ꯃꯁꯥꯗꯣ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯄꯥꯂꯣꯡ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯩꯃꯥꯏꯗ ꯗꯝ ꯂꯥꯎꯅ ꯆꯣꯡꯊꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯏ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅꯤ ꯐꯥꯎꯕ ꯈꯪꯄ꯭ꯔꯦ ꯈꯪꯕꯅꯤ ꯁ꯭ꯌꯥꯝ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤꯒꯤ ꯏꯅꯛ ꯅꯛꯅ ꯂꯩꯔꯤꯕ ꯄꯥꯂꯣꯡ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯄꯒꯨꯝ ꯇꯧꯏ ꯈꯣꯂꯥꯗꯒꯤ ꯍꯦꯝꯕ ꯑꯃꯗꯤ ꯔꯇꯟꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤꯅꯗꯤ ꯀꯅꯥꯁꯨ ꯎꯗꯦ ꯇꯥ ꯁ꯭ꯌꯥꯝ ꯈꯪꯄ꯭ꯔꯦ ꯈꯪꯏ ꯑꯁꯤꯗꯩꯁꯤꯕꯨ ꯀꯅꯥꯅꯣ ꯍꯦꯝꯕ ꯔꯇꯟ ꯉꯛꯅꯤ ꯀꯗꯥꯏꯗꯅꯣ ꯇꯥ ꯁ꯭ꯌꯥꯝ ꯌꯦꯡꯉꯨꯅꯤ ꯄꯥꯂꯣꯡ ꯃꯅꯥꯛꯁꯤꯗ ꯂꯦꯞꯄꯤꯁꯤ ꯔꯇꯟꯗꯤ ꯀꯤꯈ꯭ꯔꯦ ꯑꯃꯨꯛ ꯁꯨꯡꯀꯤ ꯀꯤꯕ ꯄꯣꯛꯂꯨꯗ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯈꯪꯀꯤ ꯀꯤꯔꯦ ꯀꯔꯤꯅꯣ ꯇꯥ ꯁ꯭ꯌꯥꯝ ꯍꯦꯝꯕꯅ ꯀꯗꯥꯏꯅꯣꯅꯦ ꯑꯩ ꯊꯤꯛ ꯇꯧꯒꯦꯅꯦ ꯍꯩ ꯏꯕꯨꯡꯉꯣ ꯍꯦꯝꯕ ꯃꯃꯤꯠ ꯐꯠ ꯂꯥꯎꯅ ꯈꯞꯂꯒ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯁ꯭ꯌꯥꯝ ꯇꯨ ꯇꯁꯦꯡꯅ ꯆꯨꯡꯕꯅꯤ ꯃꯆꯤꯜꯗ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗꯤ ꯂꯩꯋꯥ ꯑꯃꯈꯛ ꯈꯥꯟ ꯄꯔꯞ ꯆꯥꯛꯇꯣ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯊꯥꯡꯁꯤꯜꯂꯛꯂꯦ ꯊꯣꯡꯉꯥꯛ ꯑꯗꯨ ꯉꯥꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯤꯗ ꯐꯝꯅꯔꯦ ꯍꯥꯏꯔꯒ ꯁ꯭ꯌꯥꯝꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅꯤ ꯇꯁꯦꯡꯅ ꯎꯗꯕ꯭ꯔꯅꯤ ꯔꯇꯟꯅ ꯀꯔꯤ ꯎꯏꯕꯅꯣ ꯇꯥ ꯁ꯭ꯌꯥꯝ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯇꯥ ꯁ꯭ꯌꯥꯝ ꯀꯕꯣ ꯀꯩ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ ꯀꯕꯣ ꯀꯩꯔ ꯈꯪꯗꯦꯅꯦ ꯄꯥꯂꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯤꯠ ꯀꯨꯞꯂꯨꯕꯗ ꯂꯩꯔꯝꯗ꯭ꯔꯤ ꯔꯇꯟꯗꯤ ꯀꯕꯣ ꯀꯩ ꯑꯣꯏꯔꯝꯂꯣꯏ ꯇꯥ ꯁ꯭ꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯎꯕꯗꯣ ꯑꯣꯏꯔꯝꯅꯤ ꯍꯦꯝꯕꯅ ꯑꯁ ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ ꯇꯥ ꯔꯇꯟ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯦꯝꯕ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯀꯟꯗꯧꯔꯤꯅꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯔꯇꯟꯅ ꯀꯔꯤꯅꯣ ꯇꯥ ꯁ꯭ꯌꯥꯝ ꯌꯥꯝꯅ ꯀꯟꯗꯧꯔꯤ ꯍꯥꯏꯕꯣ ꯂꯩꯗꯤ ꯂꯩꯅꯦ ꯃꯐꯝꯁꯤꯗ ꯍꯦꯝꯕꯅ ꯑꯣ ꯀꯕꯣ ꯀꯩ ꯂꯩ ꯍꯥꯏꯕ ꯁ꯭ꯌꯥꯝ ꯉꯁꯤꯗꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯤ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯉꯁꯥꯏ ꯎꯈꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯃꯃꯤꯠꯇꯨ ꯁꯪꯅ ꯎꯅ ꯅꯤꯡꯁꯤꯡꯂꯤ ꯃꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯨꯒ꯭ꯔꯤ ꯑꯃꯁꯨ ꯄꯥꯏꯔꯤ ꯊꯥꯡ ꯈꯨꯒ꯭ꯔꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯈꯨꯗꯩ ꯃꯀꯛ ꯑꯃ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯑꯃ ꯀꯨꯁꯨꯅ ꯃꯨꯁꯤꯟꯕ ꯐꯤꯚꯝ ꯑꯃꯅꯤ ꯇꯧꯔꯤꯕꯗꯨ ꯃꯣꯖꯥ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨꯕꯨꯅꯤ ꯎꯔꯤꯕ
ꯃꯗꯨ ꯎꯔꯨꯕꯗ ꯍꯦꯟꯅ ꯃꯁꯥꯗꯨꯅꯤ ꯀꯤꯔꯒ ꯂꯩꯔꯤꯕ ꯁ꯭ꯌꯥꯝ ꯃꯈꯣꯏꯅꯤꯗꯤ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯈꯔꯒ ꯇꯨꯝꯊꯅꯈ꯭ꯔꯕꯅꯤ ꯁ꯭ꯌꯥꯝꯗꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤ ꯁꯨꯝ ꯇꯧꯔꯤꯉꯩꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯊꯥꯔꯛꯂꯤ ꯑꯉꯛꯄꯅꯤ ꯑꯀꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄꯥꯂꯣꯡ ꯂꯩꯔꯤꯕꯗꯨꯗ ꯒ꯭ꯔꯦ ꯒ꯭ꯔꯦ ꯍꯥꯏꯗꯅ ꯍꯣꯔꯥꯏꯅꯆꯤꯡꯅ ꯈꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯁ꯭ꯌꯥꯝ ꯃꯅꯥꯀꯣꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨꯗ ꯊꯝꯂꯒ ꯇꯥꯕꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯣꯔꯥꯏ ꯈꯥꯏ ꯉꯣꯔꯣꯡ ꯉꯔꯥꯡ ꯃꯤꯑꯣꯏ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣꯗꯤ ꯂꯧꯁꯤꯟꯐꯝ ꯈꯪꯗꯅ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯣꯂꯥ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯊꯔꯒ ꯏ ꯌꯥꯎꯔꯤꯕ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯅ ꯎꯔꯥꯎ ꯊꯔꯥꯎꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯨꯁꯤꯡꯕꯅꯤ ꯁ꯭ꯌꯥꯝ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯨꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛ ꯇꯥꯁꯤꯜꯂꯒ ꯂꯩ ꯑꯗꯨꯒ ꯅꯨꯡꯊꯤꯖꯥꯒꯤ ꯇꯧꯔꯕ ꯊꯕꯛ ꯑꯃꯒꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗꯨꯗ ꯎ ꯆꯣꯞ ꯆꯣꯞ ꯍꯥꯏꯗꯅ ꯌꯥꯜꯂꯛꯂꯤ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯇꯥꯔꯤꯕꯁꯤ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ ꯁ꯭ꯌꯥꯝ ꯌꯥꯝꯅ ꯀꯤꯅ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯃꯄꯥꯜ ꯑꯁꯣꯝꯗꯒꯤ ꯅꯝꯂꯛꯄꯒꯨꯝ ꯇꯧꯔꯤ ꯁ꯭ꯌꯥꯝ ꯀꯤꯕꯅ ꯃꯁꯥ ꯅꯤꯛꯂꯤ ꯊꯣꯡ ꯑꯗꯨꯗꯗꯤ ꯌꯦꯡꯂꯤ ꯁꯩꯉꯥꯛ ꯑꯗꯨ ꯂꯤꯡꯅ ꯉꯥꯛꯈꯤꯕ ꯑꯣꯏꯕꯅꯤ ꯃꯁꯤ ꯀꯟꯅ ꯂꯦꯡꯂꯛꯄꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯄꯥꯟꯗꯒꯤ ꯁꯥꯐꯨ ꯀꯟꯅꯗꯤ ꯏꯜꯂꯛꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯨ ꯅꯝꯂꯝꯂꯕ ꯃꯇꯨꯡꯗ ꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯨꯛ 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 ꯍꯥꯏꯗꯨꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯏ ꯁ꯭ꯌꯥꯝ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ ꯃꯥ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯊꯕꯛ ꯁꯨꯐꯝꯁꯤꯗ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯁ꯭ꯌꯥꯝꯗꯤ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅ ꯈ꯭ꯔꯣꯛ ꯈ꯭ꯔꯣꯛ ꯅꯥꯀꯣꯛꯅ ꯇꯨꯝꯂꯤ ꯔꯇꯟ ꯑꯃꯗꯤ ꯍꯦꯃꯅ ꯂꯣꯈꯥ ꯑꯗꯨꯗ ꯀꯨꯝꯊꯔꯨꯔꯒ ꯅꯨꯡꯊꯤꯖꯥꯒꯤ ꯏꯁꯤꯡ ꯁꯣꯛꯄꯒꯨꯝ ꯁꯣꯛꯂꯨꯔꯦ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗꯨꯗ ꯁ꯭ꯌꯥꯝꯕꯨ ꯍꯧꯗꯣꯛꯏ ꯁ꯭ꯌꯥꯝꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯒ ꯂꯩꯔꯝꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯌꯨꯛꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯇꯧꯔꯤꯉꯩ ꯁꯦꯔꯛꯇ ꯊꯪꯅꯕ ꯆꯤꯡꯃꯥꯏ ꯑꯁꯣꯝꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯏ ꯆꯤꯡꯃꯥꯏ ꯁꯣꯝꯗ ꯌꯦꯡꯂꯨꯕꯗ ꯅꯤꯄꯥ ꯑꯃ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯔꯤ ꯍꯥꯏꯔꯒ ꯎ ꯑꯃ ꯌꯥꯜꯂꯤꯕꯗꯨ ꯎꯔꯦ ꯁ꯭ꯌꯥꯝꯅ ꯍꯦꯝꯕ ꯔꯇꯟ ꯅꯈꯣꯏꯅꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯥꯗꯒꯤ ꯅꯤꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯂꯨꯒꯦ ꯔꯇꯟ ꯑꯩ ꯇꯥꯁ꯭ꯌꯥꯝ ꯌꯥꯔꯣꯏꯗ ꯆꯠꯂꯗꯤ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯍꯦꯃꯅꯁꯨ ꯍꯣꯏ ꯇꯥꯁ꯭ꯌꯥꯝ ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯊꯕꯛꯀ ꯉꯥꯏꯈꯣ ꯁꯤꯃꯨꯛꯇ ꯆꯠꯂꯒ ꯍꯪꯉꯨꯁꯤ ꯍꯦꯝꯕ ꯔꯇꯟ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯃꯈꯣꯏ ꯊꯪꯅꯕ ꯆꯤꯡꯃꯥꯏꯗꯨꯗ ꯂꯥꯛꯏ ꯅꯤꯄꯥꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯅꯤꯄꯥꯗꯨꯅꯁꯨ ꯃꯈꯣꯏ ꯎꯠꯊꯣꯛꯈ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯊꯨꯟ ꯊꯥꯡꯒꯠꯂ ꯃꯈꯩ ꯆꯤꯡꯊꯛ ꯑꯗꯣꯝꯗ ꯁꯤꯡꯂꯛꯈꯤꯕꯅꯤ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯅꯤꯄꯥꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ ꯆꯤꯡꯊꯛꯀꯤ ꯈꯔ ꯇꯣꯡꯈꯠꯄ ꯂꯩꯕꯥꯛ ꯑꯗꯨꯗ ꯁꯨꯖꯟꯅ ꯃꯍꯥꯛ ꯎꯐ꯭ꯔꯥꯛꯂꯒ ꯇꯥꯈ꯭ꯔꯦ ꯎꯗꯨꯗ ꯆꯤꯡꯖꯪꯒ ꯌꯥꯟꯁꯤꯟꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯒ ꯅꯤꯄꯥꯗꯨꯕꯨ ꯐꯥꯔꯤ ꯁ꯭ꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯑꯗꯣꯝ ꯃꯐꯝꯁꯤꯒꯤ ꯃꯤꯔꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯦꯃꯅꯁꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯇ ꯍꯪꯒꯦꯗꯅ ꯔꯇꯟꯗꯤ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯅꯤꯄꯥꯗꯨꯅ ꯃꯥꯅꯤ ꯅꯈꯣꯏ ꯀꯅꯥ ꯅꯈꯣꯏ ꯀꯔꯤ ꯂꯝꯗꯒꯤ ꯅꯈꯣꯏ ꯃꯩꯇꯩꯔꯥ ꯃꯔꯣꯜ ꯇꯠꯂꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯔꯒ ꯍꯥꯏ ꯁ꯭ꯌꯥꯝ ꯍꯦꯝꯕꯝꯗꯤ ꯔꯇꯟ ꯃꯈꯣꯏ ꯌꯦꯡꯅꯩ ꯅꯤꯄꯥꯗꯨꯅ ꯅꯈꯣꯏ ꯈꯣꯂꯥꯗꯨꯗ ꯂꯩꯕ ꯂꯥꯛꯄ꯭ꯔꯥ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯁꯨꯔꯛꯂꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯂꯩꯒꯅꯨ ꯆꯠꯈꯣ ꯀꯨꯏꯅ ꯄꯟꯊꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯅꯨ ꯆꯠꯈꯣ ꯅꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯒꯅꯨ ꯅꯤꯄꯥꯗꯣ ꯑꯩ ꯆꯠꯀꯦꯅ ꯍꯧꯒꯠꯀꯦꯗꯣ ꯁ꯭ꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕ ꯑꯃꯈꯛ ꯂꯩ ꯃꯗꯨ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯈꯣꯂꯥꯗꯨꯗ ꯂꯩꯕꯤꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯈꯣꯂꯥꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ
ꯀꯅꯥꯝꯇ ꯂꯩꯕ ꯉꯝꯗꯕꯅꯤ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯃꯐꯝꯗꯨꯗ ꯂꯩꯒꯅꯨ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯅꯔꯒ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛꯇꯣ ꯄꯥꯏꯔꯒ ꯐꯥꯔꯤ ꯑꯗꯨꯒ ꯏꯔꯦꯟꯖꯅ ꯃꯐꯝ ꯑꯃꯗ ꯐꯝꯍꯜꯂꯒ ꯍꯪꯉꯤ ꯑꯩꯒꯤ ꯃꯤꯡ ꯕꯨꯡ ꯀꯧꯏ ꯀꯔꯤ ꯕꯨꯡ ꯀꯧꯏ ꯍꯥꯏꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯀꯔꯝꯅ ꯅꯊꯟꯇ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒ ꯅꯪꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ ꯕꯨꯡꯅ ꯅꯤꯡꯁꯥꯁꯨꯔ ꯁꯥꯡꯅ ꯍꯣꯟꯊꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯤꯕ ꯍꯧꯔꯛꯂꯦ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯣꯂꯥ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯨꯈꯣꯏ ꯑꯩꯈꯣꯏꯅꯤ ꯈꯣꯂꯥ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯕꯨꯡ ꯑꯃꯗꯤ ꯂꯨꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯀꯌꯥꯗꯒꯤ ꯃꯈꯣꯏ ꯈꯣꯂꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯈꯣꯂꯥ ꯑꯁꯤꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯁꯨꯈꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯕꯨꯡꯅ ꯏꯇꯥꯎ ꯂꯨꯈꯣꯏ ꯉꯁꯤꯗꯤꯅꯦ ꯎꯁꯤ ꯈꯔ ꯌꯥꯝꯅ ꯈꯥꯏꯅꯕ ꯇꯧꯁꯤ ꯁꯦꯜꯁꯨ ꯈꯔ ꯄꯤꯅꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯌꯨꯝꯗꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯅꯕ ꯂꯥꯛꯂꯒ ꯃꯐꯝꯁꯤ ꯌꯧꯔꯒ ꯁꯦꯜꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯎꯁꯤꯡꯁꯦ ꯂꯣꯏꯅ ꯈꯥꯏꯕ ꯂꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯌꯥꯔꯣꯏꯗꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯨꯈꯣꯏꯅ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯏꯇꯥꯎꯕꯨꯡ ꯃꯈꯣꯏꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯏꯁꯥꯅ ꯐꯪꯖꯒꯗꯕꯅꯤ ꯃꯗꯨ ꯐꯪꯍꯜꯂꯣꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯕꯨꯡꯅ ꯏꯇꯥꯎ ꯂꯨꯈꯣꯏ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯃꯤꯒꯤ ꯃꯔꯝꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏ ꯁꯪꯗꯥꯅꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯂꯨꯈꯣꯏꯅ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯌꯥꯏꯅ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯆꯦꯜꯂꯣꯏ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯊꯕꯛꯁꯨ ꯁꯨꯔꯣꯏ ꯏꯇꯥꯎ ꯂꯨꯈꯣꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯈꯣꯏ ꯊꯕꯛꯁꯤꯃꯇꯪ ꯂꯣꯏꯁꯤꯜꯂꯒꯗꯤ ꯃꯈꯣꯏꯅ ꯁꯦꯜꯁꯨ ꯄꯤꯔꯛꯄ ꯌꯥꯏ ꯂꯨꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯇꯥꯎ ꯊꯥ ꯀꯌꯥ ꯁꯨꯔꯛꯂꯒꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ 8 ꯁꯨꯖꯜꯂꯛꯂꯕꯅꯤ ꯂꯨꯄꯥ 50,000 ꯈꯛꯇꯪ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯦ ꯏꯃꯨꯡꯒꯤꯗꯤ ꯂꯩꯇ ꯂꯥꯏꯔ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯃꯤꯟꯅꯔꯝꯗꯣꯏꯁꯦ ꯕꯨꯡꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯇꯥꯎ ꯂꯨꯈꯣꯏ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯨꯛꯅꯔꯨꯕꯗ ꯀꯔꯝꯕ ꯂꯝꯕꯤꯗ ꯌꯨꯝ ꯊꯣꯛꯇꯣꯔꯤꯕꯅꯣ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗꯗꯤ ꯕꯔꯃꯥ ꯕꯣꯔꯗꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯣꯝꯗ ꯊꯣꯛꯀꯗꯕꯗꯁꯨ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯇꯥꯔꯗꯤ ꯈꯨꯜ ꯑꯁꯣꯝꯗ ꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯈꯨꯜ ꯑꯁꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯟꯅꯕ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯏꯇꯥꯎ ꯂꯨꯈꯣꯏ ꯂꯨꯈꯣꯏꯅ ꯏꯇꯥꯎꯕꯨꯡ ꯑꯩꯗꯤ ꯌꯥꯅꯔꯕꯗꯤ ꯐꯔꯦ ꯌꯥꯅꯗ꯭ꯔꯕꯗꯤ ꯇꯨ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯈꯨꯒ꯭ꯔꯤꯁꯤꯅꯅꯦ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯕꯨꯡꯅ ꯏꯇꯥꯎ ꯂꯨꯈꯣꯏ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯆꯥꯎꯔꯕ ꯒꯥꯔꯤ ꯁꯛꯇꯤꯃꯥꯟ ꯑꯃ ꯊꯧꯖꯤꯜꯂꯛꯂꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯈꯥꯝꯈꯤ ꯃꯍꯥꯖꯣꯜ ꯑꯣꯏꯔꯤꯕ ꯑꯆꯧꯄꯥ ꯑꯃꯗꯤ ꯅꯤꯄꯥ ꯃꯈꯣꯏ 4-5 ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯕꯨꯡꯅ ꯏꯇꯥꯎ ꯂꯨꯈꯣꯏ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯇꯧꯅꯨꯀꯣ ꯑꯩꯈꯣꯏ ꯅꯣꯂꯨꯛꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯆꯦꯔꯛꯇ ꯆꯪꯁꯤꯜꯂꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯊꯕꯛ ꯁꯨꯔꯤꯕ ꯅꯤꯄꯥ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯒꯨꯝꯅ ꯇꯧꯏ ꯃꯈꯨꯠꯇꯁꯨ ꯁꯥ ꯀꯥꯞꯅꯅꯕ ꯅꯣꯡꯃꯩ 2-3ꯁꯨ ꯂꯣꯏꯅꯔꯛꯂꯤ ꯃꯍꯥꯖꯣꯟꯗꯨꯅ ꯑꯩ ꯂꯨꯈꯣꯏ ꯕꯨꯡ ꯀꯌꯥꯝ ꯍꯣꯠꯂꯤ ꯊꯕꯛꯇꯤ ꯉꯁꯤ 5-6 ꯁꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯃꯗ꯭ꯔꯣ ꯕꯨꯡꯅ ꯍꯣꯏ ꯉꯝꯖꯔꯒꯅꯤ ꯑꯆꯧꯄꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯜꯁꯨ ꯍꯟꯗꯛꯇꯤ ꯈꯔ ꯄꯤꯊꯣꯛꯄꯤꯌꯨꯀꯣ ꯍꯥꯍꯥ ꯄꯤꯅꯤꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯤꯗꯣꯔꯤꯕꯅꯤ ꯑꯩ ꯊꯕꯛꯇꯤ ꯂꯣꯏꯗ꯭ꯔꯒꯗꯤ ꯁꯦꯟꯒꯤ ꯋꯥꯗꯤ ꯍꯥꯏꯅꯔꯣꯏꯁꯤꯀꯣ ꯂꯨꯈꯣꯏ ꯁꯥꯎꯔꯞ ꯇꯧꯅ ꯑꯆꯧꯄꯥ ꯑꯩꯈꯣꯏ ꯂꯨꯄꯥ 50,000 ꯈꯛꯇꯃꯛ ꯑꯣꯏꯔꯕꯁꯨ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯃꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯃꯔꯣꯏ ꯑꯩ ꯂꯨꯈꯣꯏ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ ꯃꯁꯤ ꯐꯥꯖꯤꯜꯂꯨ ꯁꯥꯎꯄꯥ ꯍꯥꯏꯔꯤꯕ ꯃꯍꯥꯖꯣꯟꯁꯤꯅ ꯅꯤꯄꯥ 4-5 ꯂꯥꯛꯂꯤꯕꯗꯨꯗ ꯇꯥꯞ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠ ꯃꯁꯥ ꯄꯥꯟꯈ꯭ꯔꯤ ꯕꯨꯡꯗꯤ ꯃꯤꯍꯨꯜ ꯆꯦꯡꯒꯠꯈ꯭ꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯨꯈꯣꯏ ꯑꯁꯨꯝꯅ ꯐꯤꯡꯗ ꯁꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯛꯄꯁꯤꯗ ꯁꯥꯎꯔꯔꯤꯕꯅꯤ ꯕꯨꯡꯅ ꯑꯆꯧꯄꯥ ꯁꯥꯎꯕꯤꯒꯅꯨꯕ ꯑꯩ ꯕꯨꯡ ꯅꯪꯁꯨ ꯌꯥꯎꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯊꯣꯛꯑ ꯂꯩꯌꯨ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯥꯎꯄꯥꯅ ꯅꯪ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯍꯥ
nang ngambra nang masidagi ngambra ha shen pambra na thwai manggera mafam sidagi na thwai ing na thokiba lai khoram khangbra ai nang ngambra sangsilaga manak tu dan lepa ka hangi hoi asau ne hen melak ledna nipa mari manga du fat in thok lam ni hailaga makhwang ve mi bathang khugri do faselaga nipa du gi yet thang mana da sop haina kakpani makuk lawai du di yan thaki tawani nipa du na khajik makuk lengi badu da manna du thabat tali mana du tatlaga mareng bala du chop yan nipa du aduga mathawak aduda lukhoi top haina kau ki bani mahajon singmai du da tharo maru on thaki shona tawring nipa mari manga du sangsilaga lukhoi gi akoi du question kri bungsu lukhoi nang tawri sibu karino sibatari koi badu da lairi bani pa sing nongmai pai ri badu nongmai singa tu na kapak tanu bani haina pakta da ma sha tu leng nongmai singa do kapak kada bagi mangonda miding thamba horakli ma ki pai ri ba hang khuri aduna nongmai pai ri bani pa ani ahom dugi yamna thuna khangau dana chop makhulai du kakki bani makhutagi nongmai bai namak taki shimna tawring ai bungda bong shelo makhoi de halam lagani ai shuna tung inaraki paisa phangraba shu makhoi singa si de halam gadabani khusuman phangdaba hat gadabani chelo nang hingdaba chen kro ai nang ina tung inarakani bongsu ki boy lak boy lukhoi chashilo ai khoi chelo asi chelo nang hana chelo makhoi singse ai tung na halam gi shuna lairingai khangaudan lukhoi gi nakalda makhut nama tatuna tari bani pa duna nongmai do fat khungatri aduga lukhoi tamna kablakpani khangau don lukhoi hoi thangma mapa mo maduda nongmai duna thaki bani kusu mushin muraba lukhoi gi masadi gi thorak libe iduna loi bungsu pakat poi gai lukhoi duna kauraga mathwai hingsana bagi namakta singkha shomda sentaki hangnaba lairiba singmai du sensele hairaga karigumba uomugi marumda lepli hairaga tawriba singdubu yengli makut kaklarabani pa uomudusu hagun arakli makut paisele haire nukhoi makut oi thangbadugi sainana khangamdri adubu ye thangbaduda thang khugri de pai sumna lairi mana tat khraba maring bandalan yanchan khraba mahajun du hawalakle hairaga sangsilakli lukhoi gi manakta lukhoi thangadu pre hai koi baduda ma gi manakta sangsilakuna haire shumna tawringai lukhoi gi manangal aduda pai riba nongmai gi battuna mantung adom den tok lo surakpani lukhoi shu saina kholduga makong phaba ngamaudadana mag tharo maru onthaki khola adugi khaji kum tharaga lairiba e kaya hauriba marak aduda masadu onchinkiban duga mafam aduda lairamba uma sama chil tumbana lukhoi gi pukshapte yungki lukhoi awaba saina khulamaga loinana hauna lauki shumna tawringai nipa makhoi mari manga makhut tatpadusu mahajandusu yauna sangsilaklaga nungshong marak aduda saina khol phangna puksiapta machil tumlaraba una yungna lairiba lukhoi gi ye thanga makok aduda nongmaiduna namlaga kakiban aho bakhonjelatuna thanglaba singmai phaubanil sabu khalaba nongmaiduna kapada lukhoi gi ye thanga makok nakal phaklaga mafam aduda pung sai phadakta lukhoi do haroiba oirami lukhoi gi asiba haksang adubana mafam adugi soro singthorakle hairaga lok asigi lokha ising sabu kana silirba dudrangthaki chenbe ising duna adamak senthakira nuga akoi baduda bunga do buthiraka matamdadi makhoina phangkhidri bungsu mathwai hingsana bagidamakta singmai asidi matol tamna kakana lan thorakle hairaga thanglaba singmai marum mamada masa hingsana bagidamakta laiki mungbu phangdrabada mahajona saupa amadi makhoini pa mari duma pulapna mafamadu thadok lamnaga gari thauduna hultamna chatkira madudagi ai itau lukhoi yaudana mafamasida ai yumna thokpa ngamdana lairakibani ratan syam amadi hemba ngakpana loikri syamna su khangli makhoi gi khola aduda misi sadana sikraba lukhoi thawai lei haibado syamna angak amaga loinana bungda adudi bung nangdi kari sa thakna mafamasidi hinglariba ai
ꯊꯛꯅꯕꯁꯤꯡ ꯋꯥꯏ ꯑꯁꯤꯗꯒꯤ ꯑꯐꯪ-ꯑꯐꯪꯕ ꯁꯥ ꯉꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯏ ꯆꯥꯔꯒ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯛꯂꯤꯕꯅꯤ꯫ ꯃꯁꯥ ꯃꯈꯣꯏꯒꯗꯨ ꯏꯁꯣꯡ-ꯁꯣꯡꯉꯩ ꯃꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯉꯛꯂꯤ꯫ ꯁ꯭ꯌꯥꯝ ꯃꯥꯒꯤ ꯃꯊꯛ ꯊꯪꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯃꯨꯡꯗ ꯁꯤꯠꯆꯟꯕꯤ꯫ ꯁꯦ, ꯅꯪꯒꯤ ꯐꯤꯁꯤꯡꯁꯤꯁꯨ ꯃꯟꯖꯨꯟꯅꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯕꯨꯡ, ꯅꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯋꯥꯅ ꯆꯍꯤ 5 ꯑꯁꯤ ꯂꯦꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯌꯥꯝꯅ ꯐꯔꯦ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯍꯥꯖꯣꯟ! ꯊꯕꯛꯁꯨ ꯊꯥ 7 ꯍꯦꯟꯅ ꯁꯨꯍꯜꯂꯔꯒ ꯑꯗꯨꯁꯨ ꯋꯥꯈ꯭ꯔꯕ ꯊꯕꯛ, ꯑꯗꯨꯒ ꯁꯦꯟ ꯃꯔꯦꯛ ꯑꯃ ꯐꯥꯎꯕ ꯄꯤꯗꯅ ꯈꯨꯠꯁꯨꯃꯟ ꯍꯥꯠꯅ ꯂꯨꯈꯣꯏꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ꯫ ꯔꯇꯟ, ꯍꯦꯝꯕ, ꯇꯥꯁ꯭ꯌꯥꯝ ꯃꯈꯣꯏꯅꯤ ꯄꯨꯂꯞꯅ ꯈꯨꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯄꯟꯊꯔꯨꯕ ꯀꯥꯟꯅꯔꯣꯏ꯫ ꯃꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄ ꯑꯦꯗꯚꯥꯟꯁꯀꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯌꯥꯎꯅꯕ ꯍꯧꯖꯤꯛ ꯊꯕꯛ ꯐꯥꯎꯗꯤ ꯁꯨꯗ꯭ꯔꯤꯕꯅꯤ꯫ ꯑꯦꯗꯚꯥꯟꯁ ꯑꯩꯈꯣꯏꯅ 10,000 ꯃꯤ ꯑꯃꯗ ꯂꯧꯔꯤꯕꯁꯦ ꯍꯧꯖꯤꯛ ꯁꯨꯔꯤꯕꯁꯤꯗꯤ 5,000ꯒꯤ ꯆꯥꯡ ꯐꯥꯎꯕ ꯐꯥꯔꯝꯈꯤꯔꯣꯏ꯫ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯨꯡ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯈꯣꯏ 10,000 ꯑꯦꯗꯚꯥꯟꯁ ꯂꯧꯊꯣꯛꯂꯤꯕꯁꯤꯗꯒꯤꯅꯦ ꯈꯨꯠꯇ ꯁꯦꯜꯁꯨ ꯌꯥꯎꯏ꯫ ꯑꯩꯈꯣꯏꯗꯒꯤ 5,000 ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯈꯣꯏꯅ ꯈꯥꯏꯔꯒꯅꯤ꯫ ꯉꯁꯤꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯂꯨꯈꯣꯏꯒꯤ ꯊꯋꯥꯏꯅ ꯁꯥꯟꯅꯗꯨꯅ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯈꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯖꯟ ꯑꯣꯏꯔꯤꯕ ꯑꯁꯧꯄ, ꯃꯥꯕꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯒꯅꯤ꯫ ꯁꯤ ꯍꯥꯏꯅ ꯁ꯭ꯌꯥꯝ, ꯍꯦꯝꯕ, ꯔꯇꯟ, ꯕꯨꯡ ꯃꯈꯣꯏ ꯑꯣꯝ ꯎꯐꯝ ꯑꯁꯤꯗꯒꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯗꯥꯏꯗ ꯊꯣꯛꯀꯗꯧꯔꯤꯕ? ꯈꯨꯡꯒꯪ ꯃꯆꯥꯗꯨ ꯂꯥꯜꯂꯒ ꯊꯣꯛꯐꯝꯗꯤ ꯇꯥꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗꯁꯨ ꯆꯠꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯄꯥꯝꯂꯧ ꯉꯥꯛꯇ ꯎꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯁ꯭ꯌꯥꯝꯅ, ꯔꯇꯟ, ꯍꯦꯝꯕ, ꯕꯨꯡ, ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯁꯤꯒꯦ? ꯃꯍꯥꯖꯣꯟꯒꯤ ꯃꯅꯥꯛꯇ ꯑꯩ ꯏꯁꯥꯃꯛ ꯆꯪꯒꯗꯕꯅꯤ꯫ ꯍꯦꯝꯕꯅ, ꯇꯥꯁ꯭ꯌꯥꯝ ꯃꯊꯟꯇ ꯆꯪꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯀꯝ ꯇꯧꯁꯤꯒꯦ? ꯏꯕꯥꯅꯤ ꯆꯪꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯕꯥꯅꯤ ꯆꯪꯂꯁꯤ꯫ ꯐꯔꯦ, ꯔꯇꯟ, ꯅꯪꯒ ꯕꯨꯡꯒ ꯂꯣꯏꯅꯗꯨꯅ ꯈꯨꯜꯁꯤꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯟꯊꯣꯛꯂꯒ ꯆꯠꯍꯧꯔꯣ꯫ ꯑꯩꯈꯣꯏꯅꯤꯅ ꯆꯪꯂꯤꯉꯩꯗ ꯒꯥꯔꯤꯕꯨ ꯐꯪꯂꯔꯕꯗꯤꯅꯦ ꯅꯈꯣꯏ ꯍꯥꯟꯅ ꯇꯣꯡꯂꯝꯂꯒ ꯈꯨꯜ ꯍꯟꯒꯦꯁꯨ ꯍꯜꯂꯝꯂꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯪꯂꯨꯗꯕ ꯌꯥꯗꯕꯅꯤ꯫ ꯔꯇꯟ ꯑꯃꯗꯤ ꯕꯨꯡꯁꯨ ꯌꯦꯡꯅꯩ꯫ ꯕꯨꯡꯁꯨ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯈꯣꯏ ꯃꯔꯥꯡ ꯀꯌꯥꯝ ꯆꯣꯡꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯈꯪꯕꯗꯤ ꯈꯪꯂꯔꯣꯏ꯫ ꯁꯨꯝꯅ ꯔꯇꯟ ꯑꯃꯗꯤ ꯕꯨꯡꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯦ ꯍꯥꯏꯔꯒ ꯍꯦꯝꯕ ꯑꯃꯗꯤ ꯁ꯭ꯌꯥꯝꯅ ꯃꯍꯥꯖꯟ ꯑꯁꯧꯄꯥꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯔꯇꯟ, ꯕꯨꯡꯗꯤ ꯈꯨꯜ ꯑꯁꯤ ꯂꯥꯟꯊꯣꯛꯅ ꯃꯈꯣꯏꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯝꯕ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦ꯫ ꯔꯇꯟꯒ ꯕꯨꯡꯒꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯔꯇꯟ ꯑꯃꯗꯤ ꯕꯨꯡꯕꯨ ꯍꯟꯅ ꯍꯟꯅ ꯌꯦꯡꯅꯩ꯫ ꯑꯗꯨꯕꯨ ꯕꯨꯡꯗꯤ ꯃꯈꯣꯏꯅ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯃꯈꯣꯏ ꯁꯥꯡꯂꯔꯕꯅꯤꯅ ꯀꯔꯤꯁꯨ ꯆꯤꯡꯅꯈꯤꯗꯦ꯫ ꯔꯇꯟꯗꯤ ꯊꯕꯛ ꯆꯪꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯅꯗꯤ ꯌꯦꯡꯉꯤ꯫ ꯔꯇꯟꯁꯨ ꯅꯣꯛꯃꯤꯅ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯃꯆꯤꯜꯗꯁꯨ ꯃꯊꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯈꯣꯏꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯃꯍꯥꯖꯣꯟꯒꯤ ꯃꯌꯨꯝ ꯆꯪꯈꯤꯕꯗꯨꯕꯨ? ꯇꯥꯗꯥ, ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯜꯂꯝꯕꯅ ꯐꯗꯧ ꯃꯥꯜꯂꯤ꯫ ꯃꯍꯥꯖꯣꯟꯒꯤ ꯁꯦꯟꯐꯝꯁꯨ ꯑꯩꯈꯣꯏꯅ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗꯅꯦ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯌꯥꯎꯁꯪꯁꯦ ꯌꯥꯎꯕ ꯂꯣꯏꯔꯤꯉꯩ ꯑꯃꯨꯛ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯤꯅꯅꯦ ꯐꯠ ꯆꯠꯂꯒ ꯑꯃꯨꯛ ꯐꯠ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯅꯅꯕꯒꯤ ꯃꯑꯣꯡꯗꯅꯤ ꯔꯇꯟꯅ ꯀꯟꯅ ꯉꯥꯡꯂꯤꯕꯗꯣ꯫ ꯁꯨꯝꯅ ꯔꯇꯟ ꯑꯃꯗꯤ ꯕꯨꯡ ꯃꯈꯣꯏ ꯕꯁ ꯄꯥꯔꯀꯤꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯔꯥꯛꯄ ꯕꯁ ꯑꯃꯗ ꯇꯣꯡꯂꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯤ꯫ ꯕꯨꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯦꯝꯕ ꯑꯃꯗꯤ ꯁ꯭ꯌꯥꯝ ꯃꯍꯥꯖꯣꯟ ꯑꯁꯧꯄꯥꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯍꯥꯖꯣꯟ ꯑꯁꯧꯄꯥꯒꯤ ꯂꯣꯏꯅꯕ ꯅꯤꯄꯥ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯨꯞ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯍꯦꯝꯕ ꯑꯃꯗꯤ ꯁ꯭ꯌꯥꯝꯅ, ꯇꯥꯗꯥ, ꯑꯩꯈꯣꯏ
Kari tore Shyam Hemba Kari tore Aikhoi handak laklariba yausangse yaunanabagidmakta yumda chacharukigi aduga aikhoi advance ki senphamsingsisu yumda khara sinazarukigi hek yausangdo namit humni surapagi nonganbada aikhoi laksagi tabak mafam yamna nungai aikhoi mahajona sinbirakpase suningai leitaba aikhoi gidi onthokna nungaikre mahajona saupa makhoi ni mamit kharapni yenglaga domina lai Hembana Hoigidi assume tabak super mama Pangambiba Bibirakpase Haingai like an noise Adufu Yungini Piangang Singishu Pangliba Sien Singase Karakara Pirudrabadi Aikoi Kudongama Sara Roy Harauku Maishu Yaurugade and a Toksherakpan Masida Mahajoni Bungona Yabiugo Wa Singadu Taidolaga Suk Sang Kraba Singnum Day Nakoidi Karamna Tola E Karamna Tola E Siam Lakak Tada Aikhoi Ngasai Ayuktagi Tokserakpan Haujik Yasanglakumatam Sida Yoserak Libasi Do Mitai Masa Pungkui Badi Yati Dugane Tabak Mapung Pan Sudrabadi Sielgi Wapam Lati Jalo Si Hairaga Makhoi Bu Tadurak Lami Shyamadi Hemba Mapimaroga Amata Puda Paduda Harao Torakle Tongalatum Ratangi Wadi Hanglakti Matauringaida Mahajondo Prap Makoi Manaktam Tanarak Lahari Kutum Bising Michael Maikoidon Alawi Hemba Madi Shyamsu Yamna Tuna Ngairam Davida Parak Tabatari Matawi Haidan Silak Burst Packing Yoki Burst Arak Pamatalai Tabadegi Makona Sil Mahajana Saupa Madi Mahaki Loinaba Nipa Kayaga Loina Natanare Ngaiko Haidan Himba Amadi Shyamsu Matun Tangan Nepoyom Tayom Su Amata Yaudrabanina Lambia the Selak Sena Shyamna Ibango Hemba Kando Shige Shide Kangde Yutada Kangde Karam Shige Koishu Kangde Makoiki Matunda Nipa Sing the Tanarakli Makona ni Tanarakli Shyamna Aikoi Yaru Dori Gari the Tomba Yaru Dori Gari Yamadi Adalakli Sumaina Torsi Ibango Sumna Makoi Haina Selaklingai Kangaudana Tanarak Lambado Tungan to Ubatalayam Matang Tanja Sari Haidana Shyamadi Hembasu Masi Yamadela Silaga Lady Hairaga Arako Basamada Tonglaga Mayong Maikaitam na Chatkirami Tabu Makoibu Mahason Asaupa Sina Kutsin na Tunalaiki Matong Tarak Pada Siyam Ratalamadi Hemagi Matengna Bungna Wafam Pum na Police di Sanda report out na FIR mapalanduna Kudakta Mahason Asaupa gi mafamda Case lokatki Maralgi matungi na matiksabad Dandi Panglaratun Mamaitangda Mahajana Saupa Mapunsi Supagi Oina Padokta Dunalaiki Matanga Sida Singi Kola Haiba Horror Story Solution Jari Wariya Sida Yauri Basi Ngasi Maksu Tokta Badinati Wana Tabak Susan Omsariba Nioi Kayagi Kusuman Buhalaraduna Yoitong Kamdong Bakayana Nungaina Lele Karisu tau pengamlak loroi hai bagi matagum na napal na yom naraduna. Adubu kauro yabadi taibang nioi bai koi siya siba masangak tini. Hingi pun sida nungai na laimi na katabani. Amagi mateng ama na angama pang na katabani. Haroi boy na bika CNBS na mayambu kurum jari.